Samdolo mai du don. Samdolo. Kanam lakpide lo. Kanam lakpide lo. Samdolo. Kanam lakpide. Mayam join tawbiro. Wai sanarase. Kasi timing se khara chonthagarabanina mi dei elbi tarore khalamane ba. Chikpa ahingi chikla bathavalda chikpa ahingi chikla bathavalda nushiba nangna karigi waramiba oina jaba nangi nataududa hena nusire hena nusire achikpa ahingi chikla bathavalda kanam lakpidre mi manga lae comment sadaro kaino comment sa lang degi kamai to jano comments please mayam am comment so birakti kai gino ngase egi phone je kenam to bot mai to ida asengba plus thoga leje kai gino sa Plus to lai. kai nom tawre du sai le nabra na ngai gi tabadi kai gino sa media जा comment सोई ना पिरंग बनी बा comment से उड़े मोदा क्या हुआ रे भैया मेरी comment से off लगी रे कराम की comment से meme तक comment से उड़े भैया like to send you please la 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 mayam chak chanarabo keke thang sanarake ai zo zik ta chak tok pata ngai ba duna phung mapan dagi albi toge to bodo nang haudre ai gi siga comment ma udre mayam duna dagi phone dagi oina jenga ga tawrage ko Pero kamera mo lag. Ha ba dei kamera lag do pa ito. aya Rồi tôi đây rồi tôi chỉnh ra rồi, tôi chỉnh ra rồi lấy tôi tàu rồi. ai baba horage makok tegi natrasu ko hello anu very nice songs thank you mommy begum yam nungsi na isay saglame noi miyam ngai ni isay saga ko aduga first like then thank you thoibisana ino ne ina ma monda yam nungai da aseng magi ngasi monda yam nungai se kasar naubana thoibisana nungai ko hangre thoibisana na nungai di khumme Belinda na hi hello Belinda nungai bo kamai tawrige aidi ngasai sanda waram dagi kokse chikbana khangbra aduna ngasi se LB tawroige na tawba do khoigi puspana LB tawro haina phone tawsalae adadi hoi tawrage mayang bai sanarage ngaha gaina laini ko thoibisana na nungai di hai Belinda na mu hi kasar naubana fare nungai na leiru hai ko thoibisana na nangdi nungai riba natro deidi kasar naubana ai nungai te hai aya kaigya nungai te hai ga nu nungai trasu nungai hai ga dabba khangaba aduna ne wai haiba yade nungai te haiba yade nungai tasu nungai hai ga dabba warasu nungai ri hai ga dabba paisa mina mingonda paisa laite jam haiba yade adum lei haina sum khumba natradi chindung ili haye aduna aidi ne nungai ba dum saraga leirabane ise nungai ba oirangna bagi damakta nungai ba sasaba ina khangra adaidi Biswajit
na kaino idese dagi Ananta Singana ichi sak sarabo chare Ananta nandi sarabo kainyang sarake Thoibisana inama kwa ahaubi amata lanjarake sabiu kai aseng wasaninge Thoibisana lalo Thoibisana kaigi nungai tiba dugyamna nungai na leiridubu hai aduga Belinda na IUC yam tanba male hai IUC se masa ngamdiye IUC se lok lai hau tawe bako do ma se mathanda tumu yadre ba aiga tumganai leire do aina ALB nga hak tawge habadudane ma su sida phammaga lei masa se ngamde ba ma ngarang dagi lok lai hau tawre bako aduna du masa se ngamdrebanina mayam da hai tawrona nene kaka dagi cheche mayam lai sida hai tawrasana hai sa to mi masa ngamdre Thoibisana inama chinda nungairi kaina kumbase mina di yam harauna na noglaga leiba manbane adubu manungda wabadi kanamtana ubide ko adu chap manai aisu hai adune aisu ningonda yamna wai kholi mama isa hainingdaba haidi yamni ina khunma saningbagi nataba ko khomana haiba maleba ko haidi paisa ka se yam leite khote yam haiba se chinungi le haiba aduna ne ai sinung indana bagine nungairi siga sinung ingra sanu aidana nungairi tani na haise aduga Thoibisana na IUC ana Frankis ka tosale ne Thoibisana na adaidi ne Thoibisana tawira kamai tawira adu kai kauge love si love ko burane adaigi di Lingzel na nawa angang ay kaino cindoi birag ledo hai nawa angang ay cindoi birag ledo hai ado Thoibisana na kaigi narino nahan ganu imau Thoibi na bayade ko hai aisu haidak pijari bako Thoibisana do katang ni hanba male magi lok lai hause ado hayeng phawda yengaga kaiguma kanadra dine doctor da pujamge khaline ba aduga Lingzel na kai narino lok lai hau tawine Lingzel adagidi Biras na doncha adi school karabo Biras adi duga chatkarbane kabungasta noi manapta chatkadudi hostel chatkarbane kaba horamani makaba horamani ko school duga Ananta Singana aikhoi su chare maitai insang ne ironba aisu yongsak ngasi ironba je khangbra yongsak alu di khatang oiraga ne yongsak sukjam yongsak khujam ma yongsak ironba ne hai tare ngasi gi je aina yongsak pamjabagi changdo ai yongsak jang pame ba do khoi dana ba ngasi gi di ngasi ironba se alu tomato ironba ni hai ba ya de yongsak ironba hai ga da bani hai ngasi gi do yongsak se yam ba loi sa thare ini yongsak mayam do loi hawbadi loi hai kana je dagi Thoibisana na phana leiraba oirasu nokna leiba ngambaduna nungaiba hai do mane Thoibisana yam chumi Lingzel na mayambu sana kaino sana thaugal tauzari punemzari lining thau sana mahi nongda lairen pakhang yaifare puyana sakhini haye si kaino oidoira khuman oidoira Lingzel se Nirmola Singhana nungairibo iche sak charabo nungairi Nirmola chare nangdi nungairibo kamai tawrige Thoibisana na haujikan se yam nare angang dai ahan dai hai mane lok lai hau yam tawi ko haujikan se adagi Ananta Singana IUC se aigi icha nupiga sak yam manaye hai
ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯦ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯕꯁꯨ ꯐꯠꯇꯕ ꯑꯗꯨꯒꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯌꯥꯡꯁꯦ ꯄꯪꯀꯪꯗ ꯀꯪꯉꯦꯕ ꯗꯥꯛꯇꯔꯗ ꯑꯝꯇꯪ ꯄꯨꯖꯝꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥ ꯈꯋꯥꯏ ꯇꯥꯟꯅꯔꯤꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀ꯭ꯋꯥ ꯆꯥꯗꯕꯤꯅ ꯆꯥꯕ ꯎꯖꯔꯕꯣ ꯍꯥꯎꯔꯤꯕꯣ ꯉꯁꯤꯗꯤ ꯍꯥꯏ ꯏꯅꯝꯃ ꯀ꯭ꯋꯥ ꯆꯥꯗꯕꯤꯅ ꯆꯥꯕ ꯎꯖꯔꯕꯣ ꯍꯥꯎꯔꯤꯕꯣ ꯉꯁꯤꯗꯤ ꯑꯣꯠꯁꯥ ꯑꯗꯒꯤ ꯂꯤꯡꯖꯦꯜꯅ ꯅꯠꯇꯦ ꯃꯤꯅꯤ ꯍꯥꯏꯌꯦ ꯅꯆꯤꯟ ꯊꯤꯅꯨ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯠꯇꯦ ꯈꯨꯃꯟ ꯂꯥꯛꯇ꯭ꯔꯤ ꯏꯅꯝꯃ ꯕꯦꯇꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯥꯒꯤ ꯍꯥꯏ ꯑꯣꯏ ꯃꯥꯟꯗꯦ ꯃꯥꯟꯗꯦ ꯈꯨꯃꯟ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯈꯨꯃꯟ ꯑꯣꯏꯔꯝꯅꯤꯅ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯝ ꯀꯩꯕ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯄꯨꯌꯥꯅ ꯁꯥꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯅꯤꯔꯃꯣꯂꯥꯅ ꯀꯀꯥꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯀꯥ ꯐꯝꯃꯤ ꯆꯥꯛ ꯇꯣꯂꯛꯄꯒꯤ ꯃꯥ ꯋꯥꯔꯦꯕꯀꯣ ꯃꯥꯗꯤ ꯃꯕꯨꯛꯁꯦ ꯆꯥꯎꯖꯕꯅꯤꯅꯅꯦ ꯆꯥꯛ ꯆꯥꯁꯜꯂꯒ ꯃꯥꯗꯤ ꯌꯥꯝ ꯋꯥꯖꯩꯌꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯥ ꯎꯪꯅ ꯐꯝꯗ ꯌꯥꯗꯕ ꯆꯥꯛ ꯊꯣꯛꯂꯛꯄꯒꯤ ꯎꯪꯅ ꯐꯝꯃꯤꯌꯦ ꯃꯥ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣꯁꯦ ꯃꯌꯦꯛ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯤ ꯑꯗꯨ ꯗꯥ ꯌꯦꯡꯉꯨꯅꯦ ꯅꯠꯇ꯭ꯔꯥ ꯃꯌꯦꯛ ꯁꯦꯡꯗꯦ ꯇꯜꯂꯤꯕꯣ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯂꯥꯛꯇꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯊꯣꯏꯕꯤꯁꯅꯥꯅ ꯂꯤꯡꯖꯦꯜꯁꯦ ꯅꯨꯄꯤꯅꯦ ꯌꯥꯝ ꯑꯉꯥꯡꯅꯦ ꯑꯁꯤ ꯈꯨꯃꯟ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯔ ꯊꯥꯖꯗꯣꯏꯅꯣ ꯂꯤꯡꯖꯦꯜꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯁꯥꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯗꯣꯝ ꯅꯥꯀꯟꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯤꯡꯖꯦꯜꯅ ꯏꯗꯣꯝꯆꯥ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔ ꯀꯞꯄꯛꯑꯦ ꯍꯣꯏ ꯊꯥꯖꯔꯒꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯂꯤꯡꯖꯦꯜ ꯑꯩꯈꯣꯏ ꯄꯨꯁꯄꯥ ꯂꯥꯛꯑꯦ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯄꯨꯁꯄꯥ ꯏꯕꯦꯝꯃ ꯉꯁꯤ ꯅꯪꯅꯅꯦ ꯑꯦꯜꯕꯤ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯂꯥꯛꯏꯅꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯁꯟꯗꯥꯗꯒꯤ ꯀꯣꯛꯁꯦ ꯆꯤꯛꯇꯅꯅꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨꯅꯦ ꯑꯗꯣ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯂꯥꯛꯏꯅꯦ ꯂꯤꯡꯖꯦꯜꯅ ꯏꯗꯣꯝꯆꯥ ꯀꯧꯕꯤꯌꯣ ꯑꯩꯒꯤ ꯀꯣꯜꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯄ꯭ꯔꯤꯌꯥꯅ ꯀꯧꯖꯩꯗꯣ ꯏꯗꯣꯝꯆꯥ ꯏꯕꯦꯝꯃ ꯍꯥꯏ ꯑꯣꯀꯦ ꯑꯗꯣ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯈꯨꯃꯟꯒ ꯌꯥꯝ ꯃꯥꯟꯅꯩꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯨꯃꯟ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯗꯥꯎꯠ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯈꯨꯃꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯍꯧꯖꯤꯛꯁꯨ ꯗꯥꯎꯠ ꯂꯩꯌꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯤꯄꯨꯔꯒꯤꯅꯦ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯂꯤꯡꯖꯦꯜ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯂꯤꯡꯖꯦꯜ ꯅꯪꯒꯤꯗꯣ ꯅꯤꯔꯃꯣꯂꯥꯅ ꯅꯣꯛꯂꯛꯏꯀꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯂꯤꯡꯖꯦꯜ ꯅꯪꯒꯤꯗꯣ ꯑꯝꯇ ꯄꯛꯇꯦꯀꯣ ꯑꯉꯥꯡ ꯅꯪ ꯇꯣꯛꯑꯣ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏ ꯑꯗ ꯅꯤꯔꯃꯣꯂꯥꯅ FM ꯍꯥꯏ ꯀꯩꯅꯣ FM ꯍꯥꯏꯁꯦ ꯅꯤꯔꯃꯣꯂꯥ ꯅꯪꯅ FM ꯍꯥꯏꯅ ꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯩ ꯂꯤꯡꯖꯦꯜꯅ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤꯅꯦ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯒꯤꯅꯦ ꯍꯥꯏ ꯈꯨꯃꯟ ꯅꯠꯇ꯭ꯔꯥ ꯈꯨꯃꯟꯅꯤ ꯂꯤꯡꯖꯦꯜꯁꯦ ꯑꯩ ꯈꯪꯉꯤ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯉꯤ ꯑꯩꯉꯣꯟꯗ ꯄꯨꯁꯄꯥꯅ ꯀꯩꯕ ꯉꯥꯛꯇꯪ ꯑꯅꯥꯕ ꯀꯥꯎꯅꯕ ꯐꯥꯒꯤ ꯇꯧꯅꯔꯒ ꯏꯇꯩꯗꯤ ꯍꯥꯏꯌꯦ ꯏꯇꯩ ꯂꯩꯌꯦ ꯁꯤꯗ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯋꯥꯔꯤꯌꯦ ꯃꯥ ꯏꯇꯩꯅꯁꯨ ꯌꯥꯎꯁꯜꯂꯣꯗꯅ ꯂꯤꯡꯖꯦꯜꯅ ꯆꯦ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯍꯥꯟꯈꯩꯗꯤꯅꯦ ꯑꯩꯅ ꯏꯇꯩ ꯌꯥꯎꯗ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯅ ꯌꯥꯎꯗ꯭ꯔꯤꯅꯦꯕ ꯅꯍꯥꯟꯈꯩꯗꯤ ꯅꯤꯡꯊꯝꯊꯥꯅꯤ ꯅꯨꯄꯤꯅ ꯀꯨꯞꯄꯖꯥꯏꯑꯕ ꯍꯧꯖꯤꯛꯇꯤꯅꯦ ꯁꯥꯔꯕꯅꯤꯅꯗꯤ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯊꯣꯛꯏ ꯏꯇꯩꯁꯦ ꯂꯩ ꯑꯗꯨ ꯄꯣꯛ ꯀꯨꯝꯅꯕ ꯑꯥꯏꯗꯤꯌꯥ ꯑꯝꯇ ꯄꯤꯕꯤꯔꯛꯎ ꯀꯥꯂꯦꯟꯗ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥꯗꯗꯤ ꯂꯤꯡꯖꯦꯜꯅ ꯆꯦ ꯊꯣꯏꯕꯤ ꯀꯩꯅꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯈꯨꯃꯟꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯦ ꯃꯆꯤꯟ ꯃꯧꯄꯥꯗꯧꯅ ꯑꯗꯨꯅ ꯃꯥꯟꯅꯔꯤꯅꯦ ꯏꯅꯝꯃ ꯍꯥꯏ ꯑꯣꯀꯦ ꯅꯤꯔꯃꯣꯂꯥꯅ ꯑꯣꯀꯦ ꯕꯥꯏ ꯀꯀꯥ ꯍꯥꯏꯌꯦ ꯕꯥꯏ ꯅꯤꯔꯃꯣꯂꯥ ꯅꯥꯕ ꯂꯤꯡꯖꯦꯜ
ꯅꯤꯡꯖꯦꯜꯅ ꯀꯔꯤꯅꯣꯍꯦ ꯃꯤꯅ ꯁꯥꯍꯤꯇ꯭ꯌ ꯉꯥꯡꯖꯔꯒ ꯑꯩ ꯍꯦꯟ ꯇꯧꯔꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯍꯣꯔꯦꯟ ꯇꯧꯁꯦ ꯍꯥꯏꯕ ꯂꯤꯡꯖꯦꯜ ꯍꯣꯔꯦꯟ ꯇꯧ ꯍꯧꯖꯤꯛ ꯃꯤ ꯃꯀꯣꯛ ꯉꯥꯎꯅꯤ ꯍꯥꯏꯌꯦ ꯉꯥꯎꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯔꯣ ꯂꯤꯡꯖꯦꯜ ꯑꯁꯨꯝ ꯀꯣ ꯑꯗꯨꯒ ꯄꯥꯔꯤꯕꯣꯝ ꯅꯨꯡꯁꯤꯕꯤ ꯂꯤꯡꯖꯦꯜꯅ ꯑꯩꯕꯨ ꯀꯌꯥꯝ ꯇꯧꯖꯦ ꯍꯥꯏꯕꯅꯣ ꯆꯦ ꯊꯣꯏꯕꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯤꯡꯖꯦꯜꯅ ꯆꯦ ꯊꯣꯏꯕꯤ ꯉꯥꯡꯕ ꯌꯥꯝ ꯀꯩꯅꯣ ꯉꯥꯡꯕ ꯌꯥꯝ ꯀꯩꯅꯣ ꯋꯥꯏꯉꯣ ꯑꯗꯨꯝ ꯆꯥꯁꯦ ꯆꯦ ꯊꯣꯏꯕꯤ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯉꯣ ꯑꯗꯨꯝ ꯆꯥꯁꯦ ꯍꯥꯏ ꯑꯩꯁꯦ ꯉꯥꯡꯅꯕ ꯋꯥꯏ ꯍꯥꯏꯔꯣ ꯄꯨꯁꯄꯥ ꯄꯨꯛꯇꯤꯟꯕ ꯐꯔꯕ ꯄꯨꯁꯄꯥꯅ ꯑꯩ ꯉꯝꯃꯔꯣꯏꯗ ꯐ꯭ꯔꯤꯖꯗ ꯀꯞꯀꯤ ꯃꯣꯖꯤꯁꯦ ꯁꯨꯝ ꯂꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯗ ꯂꯩꯕ ꯅꯪꯅ ꯄꯤꯅꯕꯅꯦ ꯃꯤꯅ ꯄꯤꯅꯕꯅꯤꯗꯣ ꯄꯤꯔꯛꯅꯕꯅꯤꯅꯦ ꯆꯠꯂꯨ ꯌꯥꯗꯕꯅ ꯄꯥ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯝꯃꯔꯣꯏꯗ ꯐ꯭ꯔꯤꯖꯇ ꯐꯗꯤ ꯊꯣꯝꯃꯒ ꯀꯨꯞꯄꯣꯏ ꯏꯇꯩ ꯍꯥꯏꯌꯦ ꯂꯤꯡꯖꯦꯜꯅ ꯍꯣꯏꯌꯦ ꯊꯥꯖꯗꯦ ꯍꯥꯏꯕ ꯍꯥꯏ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯁꯅꯥꯕꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯝꯊꯥꯗ ꯇꯨꯄꯤꯅ ꯀꯨꯞꯁꯟꯕ ꯌꯥꯏ ꯀꯥꯂꯦꯟꯗꯗꯤ ꯌꯥꯗ꯭ꯔꯦꯕ ꯄꯣꯡꯁꯤ ꯀꯨꯞꯁꯟꯅꯕ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏꯗꯤ ꯄꯨꯂꯞ ꯏꯪꯕꯅ ꯂꯧꯊꯣꯛꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯏꯁꯤꯡꯗ ꯆꯣꯡꯊꯅꯤꯡꯉꯦ ꯍꯥꯏꯌꯦ ꯏꯪꯕꯅ ꯍꯥꯏꯒꯠꯀꯅꯨꯅꯦ ꯏꯕꯦꯝꯃ ꯅꯄꯥꯅꯦ ꯁꯣꯝꯗ ꯈꯣꯟꯊꯅ ꯈꯥꯡꯉꯤꯗꯣ ꯃꯥꯅ ꯍꯥꯏꯒꯠꯇꯅ ꯃꯅꯨꯡꯒꯤ ꯑꯔꯣꯟ ꯑꯊꯨꯞꯄꯗ ꯃꯥꯅ ꯎꯠꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯄꯥꯅ ꯁꯣꯝꯗ ꯏꯀꯥꯏꯅ ꯇꯧꯅ ꯈꯣꯊꯖꯔꯤ ꯁꯣꯝꯗ ꯈꯔ ꯂꯥꯞꯊꯣꯛꯀꯦ ꯅꯪꯃꯟꯈꯔꯦ ꯅꯄꯥꯅ ꯁꯣꯝꯗ ꯈꯔ ꯈꯣꯠꯊꯅ ꯍꯣꯠꯅꯖꯔꯤ ꯏꯆꯥ ꯇꯣꯝꯕꯤꯅ ꯁꯨꯃꯥꯏꯅ ꯉꯥꯊ ꯑꯩ ꯋꯥꯕꯅ ꯀꯩꯅꯣ ꯏꯆꯥ ꯇꯣꯝꯕꯤ ꯉꯥꯊꯔꯛꯀꯅꯨ ꯑꯩꯁꯨ ꯋꯥꯏ ꯍꯥꯏꯕ ꯅꯄꯥꯗ ꯉꯥꯊꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯋꯥꯆꯦꯠ ꯃꯥꯟꯕꯤ ꯐꯖꯗ꯭ꯔ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯠꯁꯦ ꯏꯃꯝ ꯃꯝꯃꯦꯀꯣ ꯅꯨꯡꯁꯤꯕ ꯀꯩꯗꯧꯔꯤꯅꯣ ꯀꯔꯤꯝ ꯎꯗ꯭ꯔꯦꯕ ꯇꯧꯔꯤꯁꯤꯗꯤ ꯂꯣꯏꯅ ꯃꯔꯤꯡ ꯃꯔꯥꯡ ꯀꯩꯅꯣ ꯆꯠꯇ ꯇꯧꯔꯤꯁꯦ ꯁꯤ ꯀꯅꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣ ꯁꯤꯅ ꯃꯤ ꯂꯣꯏ ꯊꯣꯛꯈꯤꯁꯦ ꯈꯪꯕ꯭ꯔꯥ ꯀꯅꯥ ꯅꯨꯡꯉꯥꯏꯔꯝꯗꯣꯏꯅꯣ ꯌꯦꯡꯕ ꯃꯤꯒꯤ ꯃꯁꯛ ꯃꯧꯁꯨ ꯎꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩꯗ ꯑꯁꯦꯡꯕꯗ ꯑꯩ ꯂꯥꯏꯛ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤꯅꯤ ꯀꯩꯅꯣ ꯁꯤ ꯃꯤ ꯇꯪꯈꯥꯏꯗ ꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯁ꯭ꯇꯥꯏꯜꯅꯤ ꯑꯗꯨꯒ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯁꯤ ꯍꯥꯏꯈꯔꯦꯀꯣ ꯁꯅꯥꯕꯤꯅ ꯆꯥꯔꯦ ꯍꯥꯏ ꯂꯤꯡꯖꯦꯜꯅ ꯉꯁꯤ ꯀꯣꯔꯧꯁꯤꯗꯤ ꯀꯀꯥ ꯏꯗꯣꯝꯆꯥ ꯀꯔꯤ ꯆꯤꯟꯗꯝꯕꯤꯔꯛꯂꯒꯦ ꯍꯥꯏꯌꯦ ꯈꯨꯝꯃꯣꯗꯅ ꯁꯥꯍꯤꯇ꯭ꯌꯗ ꯅꯪꯒꯤ ꯁꯥꯍꯤꯇ꯭ꯌꯁꯦ ꯏꯇꯤꯍꯥꯁꯁꯦ ꯍꯦꯟꯃꯟꯈꯤꯕꯅ ꯅꯄꯥ ꯑꯣꯏꯕ ꯑꯩꯗꯤ ꯃꯔꯣꯟ ꯏꯔꯣꯟ ꯊꯥꯏ ꯃꯥꯏ ꯇꯥꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯑꯕꯨꯡꯉꯣꯗꯤ ꯂꯩꯔꯤꯕꯣ ꯌꯨꯝꯗ ꯍꯥꯏ ꯑꯕꯨꯡꯉꯣ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯒ ꯁꯅꯥꯕꯤꯅ ꯅꯦꯠ ꯆꯠꯄꯤꯅꯦ ꯍꯥꯏꯌꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯦꯛꯁꯨ ꯌꯥꯝ ꯁꯦꯡꯗꯦ ꯇꯜꯂꯦ ꯍꯥꯏꯕ ꯑꯦꯜꯕꯤꯒ ꯂꯣꯏꯁꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯤ ꯑꯗꯩ ꯄꯨꯁꯄꯥꯅ ꯍꯤꯗꯥꯛ ꯃꯔꯣꯟ ꯊꯛꯄꯗꯒꯤ ꯈꯔꯗꯤ ꯐꯔꯦ ꯏꯇꯩ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯅꯪ ꯌꯥꯝ ꯌꯥꯡꯅ ꯆꯦꯡꯊꯣꯛꯑꯣ ꯄꯨꯁꯄꯥ ꯔꯥꯖꯤꯞ ꯁꯤꯡꯅ ꯈꯪꯅꯁꯤꯌꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯅꯍꯥꯟꯈꯩꯗ ꯃꯥꯟꯅꯗꯤꯌꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯄꯨꯁꯄꯥ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯡꯅ ꯌꯦꯡꯊꯣꯛ ꯍꯥꯏꯁꯦꯀꯣ ꯄꯨꯁꯄꯥꯅ ꯑꯦꯜꯕꯤꯁꯦ ꯑꯣ ꯑꯩꯒꯤ ꯍꯣꯏ ꯑꯦꯜꯕꯤꯁꯤꯔꯣ ꯀꯩꯗꯧꯔꯒꯦ ꯄꯨꯁꯄꯥ ꯃꯌꯦꯛ ꯁꯦꯡꯗꯕ꯭ꯔꯥ ꯌꯥꯝꯅ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗ꯭ꯔ ꯃꯥꯜꯂꯦ ꯃꯌꯦꯛꯁꯦ ꯁꯦꯡꯗꯤ ꯑꯝꯇ ꯑꯦꯜꯕꯤ ꯑꯗꯨꯅ ꯉꯁꯥꯏ ꯃꯤ ꯁꯨꯝ ꯌꯥꯝ ꯂꯥꯛꯑꯝꯃꯒꯅꯦ ꯃꯤꯒ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕ ꯈꯥꯖꯝꯗ ꯃꯤꯁꯦ ꯂꯥꯛꯑꯝꯃꯒ ꯃꯌꯦꯛ ꯁꯦꯡꯗꯕꯩꯅꯤ ꯈꯔ ꯁꯦꯡꯉ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯈꯔ ꯁꯦꯡꯉꯕ꯭ꯔꯥ ꯂꯩꯔꯦ ꯄꯣꯠꯇꯨ ꯆꯦꯅꯦꯜꯗꯨ ꯆꯪꯉꯤꯗꯣ ꯂꯥꯏꯚꯇꯨꯒ ꯆꯥꯠꯇꯨꯒ ꯆꯪꯉꯤꯅꯤꯅꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯊꯕꯛ ꯇꯧ ꯌꯥꯎꯕꯒꯤ ꯀꯣꯃꯦꯟꯁꯦ ꯖꯔ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯅꯥꯎꯆꯥꯅ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯏꯇꯩꯃ ꯇꯥꯃꯣ ꯍꯦꯜꯂꯣ ꯅꯥꯎꯆꯥ
ꯂꯥꯏꯁꯤꯁꯨ ꯃꯝꯕꯅ ꯑꯗꯨꯒ ꯑꯩꯗꯤ ꯂꯤꯡꯖꯦꯜꯅ ꯁꯅꯥꯕꯤꯒꯨꯝꯕꯅ ꯍꯥ 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 ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯗꯣꯝꯆꯥ ꯀꯀꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯕꯅꯤ ꯍꯪꯕꯅꯤ ꯍꯥꯏꯌꯦ ꯉꯁꯤꯗꯣ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ngasi cinta kariba cara cindam bagi mapu ibungona pibiba taibang pangi chana lochetta hojik mayamna wa lau sanariba jongchak alu iromba ꯑꯗꯒꯤꯗꯤ ꯁꯟꯖꯤꯞꯅ ꯔꯥꯖꯤꯞ ꯁꯤꯡꯅ ꯅꯣꯏ ꯅꯨꯄꯥꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯦꯜꯕꯤꯗꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯔꯥꯖꯤꯞ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯑꯣ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯄꯤꯖꯔꯛꯀꯦ ꯁꯅꯥꯕꯤ ꯈꯨꯃꯟꯅ ꯑꯩ ꯀꯥꯏꯕ ꯅꯍꯥꯛ ꯂꯩꯔ ꯂꯥꯛꯀꯦ ꯅꯍꯥꯛ ꯂꯩꯔ ꯂꯥꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯁꯅꯥꯕꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯥꯎꯆꯥ ꯌꯦꯂꯥꯡ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯀꯥꯡꯁꯣꯏꯒ ꯌꯦꯟꯒꯤ ꯀꯥꯡꯁꯣꯏ ꯑꯃꯒ ꯆꯥꯔꯦ ꯅꯥꯎꯆꯥ ꯅꯪꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯄꯨꯁꯄꯥꯅ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯑꯗꯨꯅꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯑꯩꯁꯦ ꯅꯥꯎꯆꯥꯅ ꯑꯩꯗꯤ ꯂꯐꯨ ꯏꯔꯣꯜꯂꯦ ꯊꯣꯏꯕꯤꯁꯅꯥ ꯅꯥꯎꯆꯥ ꯑꯍꯥꯎꯕꯅꯤ ꯑꯗꯨꯗꯤ ꯑꯗꯒꯤꯗꯤ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤ ꯈꯨꯟꯗꯥꯄꯝꯅ ꯑꯥꯏꯑꯣꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯤꯆꯦ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯦ ꯁꯤ ꯃꯅꯤꯄꯨꯔ ꯆꯤꯆꯦꯅꯅꯦ ꯅꯪꯉꯣꯟꯗ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯅ ꯍꯪꯉꯛꯏꯕ ꯆꯥꯔꯦ ꯍꯥꯏꯈꯣ ꯆꯤꯆꯦꯗ ꯆꯥꯔꯦ ꯆꯤꯆꯦ ꯆꯥꯔꯕ ꯍꯪꯉꯨꯗꯅ ꯆꯤꯆꯦ ꯆꯥꯔꯕꯣ ꯅꯥꯎꯆꯥ ꯑꯩꯁꯨ ꯂꯐꯨꯁꯦ ꯄꯥꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯔꯣꯟꯕ ꯍꯥꯎꯕꯅꯦ ꯂꯐꯨꯗꯣ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯂꯤꯡꯖꯦꯜꯅ ꯑꯩꯗꯤ ꯄꯟꯊꯧꯒ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟꯅꯕ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯤꯟꯗꯝꯂꯛꯏꯅꯦ ꯍꯥꯏ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯗꯕꯁꯤꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯇꯜꯂꯦ ꯃꯝꯁꯨ ꯃꯝꯃꯤꯗꯨꯅ ꯍꯥꯏ ꯀꯃꯥꯏꯅ ꯆꯨꯝꯃꯤ ꯃꯝꯁꯨ ꯃꯝꯕꯅ ꯃꯩꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯊꯥꯟꯗ꯭ꯔꯦ ꯅꯪ ꯀꯥꯔ ꯊꯥꯜꯂꯕꯅꯤꯅ ꯃꯝꯃꯣꯏꯗ꯭ꯔꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯥ ꯃꯝꯒꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯌꯣꯜꯂꯤꯕ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤꯅ ꯅꯪ ꯆꯤꯆꯦ ꯎꯅꯤꯡꯗ꯭ꯔꯣ ꯑꯩꯗꯤ ꯅꯣꯏ ꯃꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏ ꯆꯤꯆꯦꯅ ꯆꯤꯆꯦꯅ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗꯅꯦ ꯅꯪꯗꯤ ꯃꯥ ꯎꯅꯤꯡꯗꯕ꯭ꯔꯥ ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯎꯅꯤꯡꯉꯦ ꯍꯥꯏꯕ ꯅꯪ ꯀꯔꯤ ꯍꯥꯏ ꯎꯅꯤꯡꯉꯦ ꯆꯤꯆꯦ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯂꯤꯡꯖꯦꯜ ꯏꯕꯦꯝꯃ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯣ ꯅꯆꯦ ꯐꯤ ꯇꯥꯏꯕꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯗꯣꯔꯦꯀꯣ ꯅꯪ ꯁꯣꯏꯔꯗꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯗꯣꯏꯅꯤ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯐꯤ ꯇꯥꯏꯔꯤꯔꯣ ꯊꯕꯛ ꯌꯥꯝ ꯀꯜꯂꯤꯅ ꯑꯗꯒꯤꯗꯤ ꯅꯥꯎꯆꯥ ꯈꯨꯟꯗꯥꯄꯝꯅ ꯅꯣꯛꯈꯔꯦ ꯑꯗꯒꯤꯗꯤ ꯂꯤꯡꯖꯦꯜꯅ ꯁꯥꯍꯤꯇ꯭ꯌꯒ ꯇꯝꯒꯦ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯩꯅꯣ ꯂꯞꯀꯤ ꯏꯃꯣꯖꯤꯁꯤꯅꯅꯦ ꯎꯞꯁꯟꯈꯔꯦ ꯂꯣꯏꯅ ꯌꯥꯗꯕꯩꯅꯦ ꯁꯥꯍꯤꯇ꯭ꯌꯒ ꯇꯝꯒꯦ ꯇꯧꯕꯁꯦ ꯑꯩꯗꯤ ꯕꯥ ꯍꯥꯏꯔꯒ ꯀꯞꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯀꯩꯗꯧꯔꯦ ꯅꯣꯛꯂꯤꯗꯤ ꯂꯤꯟꯊꯣꯏꯉꯥꯟꯕꯤꯅ ꯗꯣꯟꯆꯥ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯎꯅꯕ ꯂꯥꯛꯄꯗꯣ ꯀꯩ ꯂꯝꯒꯤꯅꯣ ꯀꯩꯅꯣꯒꯤꯅꯦ ꯁꯦꯔꯧꯒꯤꯅꯦ ꯁꯅꯥꯊꯣꯏꯕꯤ ꯁꯦꯔꯧꯗꯒꯤ ꯂꯥꯛꯄ ꯊꯣꯏꯕꯤꯁꯅꯥꯅ ꯐꯅꯦꯛ ꯇꯥꯏꯕꯅꯤꯗ ꯍꯥꯏ ꯑꯣꯀꯦ ꯄꯩꯁꯥ ꯇꯥꯜꯂꯣ ꯂꯨꯍꯣꯡ ꯄꯟꯊꯥ ꯃꯇꯝ ꯌꯧꯔꯕꯅꯤꯅꯀꯣ ꯐꯤ ꯌꯥꯝ ꯇꯥꯏꯔꯒ ꯄꯩꯁꯥ ꯌꯥꯝ ꯐꯪꯉꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯈꯨꯠ 10 ꯄꯥꯟꯕ ꯃꯤꯅꯤꯅ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤ ꯁꯣꯏꯕ ꯌꯥꯗꯕꯅꯤꯅ ꯂꯥꯛꯏꯅꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯅꯥꯎꯆꯥꯅ
ꯅꯪ ꯗꯥꯏꯂꯣꯛꯇꯣ ꯍꯥ ꯂꯤꯡꯖꯦꯜꯅ ꯏꯆꯦ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯑꯩꯉꯣꯟꯗꯗꯤ ꯇꯥꯟꯅꯔꯛꯀꯅꯨ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯅ ꯅꯥꯎꯆꯥ ꯍꯥꯏ ꯑꯗꯩ ꯖꯌꯥꯔꯥꯅꯤ ꯁꯣꯏꯕꯝꯅ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯕꯒꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯇꯝꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛꯀꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯁꯟꯕꯒ ꯌꯥꯗꯦ ꯑꯝꯇ ꯃꯌꯦꯛꯁꯨ ꯑꯝꯇ ꯁꯦꯡꯗ꯭ꯔꯦ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯗꯤ ꯃꯌꯦꯛ ꯑꯝꯇ ꯁꯦꯡꯗꯦ ला 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 ꯑꯗꯨꯒ ꯑꯗꯨꯒ ꯀꯩꯕ ꯃꯤꯒꯤ ꯇꯥꯏꯕ ꯅꯠꯇꯦ ꯏꯁꯥꯒꯤꯅꯦ ꯐꯤ ꯇꯥꯏꯔꯕ ꯄꯩꯁꯥ ꯇꯥꯟꯗꯦꯀꯣ ꯑꯩ ꯍꯥꯏ ꯇꯥꯜꯂꯁꯨ ꯀꯩ ꯀꯥꯏꯒꯦ ꯐꯤ ꯇꯥꯏꯔꯒ ꯄꯩꯁꯥ ꯇꯥꯟꯕꯕꯨ ꯐꯠꯇꯕ ꯊꯕꯛꯂꯣ ꯑꯩꯗꯤ ꯇꯥꯜꯂꯤꯅ ꯐꯤ ꯇꯥꯏꯔꯒ ꯂꯤꯟꯊꯣꯏ ꯉꯥꯟꯕꯤꯅ ꯀꯀꯥ ꯗꯣꯟꯆꯥꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯗ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯐꯣꯟ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯗꯤ ꯇꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯪꯁꯨ ꯇꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁꯦꯡꯕ ꯉꯁꯤꯗꯤ ꯃꯌꯦꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗ ꯍꯥꯏꯌꯦ ꯀꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯦꯜꯕꯤ ꯂꯣꯏꯁꯟꯅꯤꯡꯉꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩ ꯈꯪꯉꯦꯕ ꯅꯥꯎꯆꯥꯅ ꯃꯌꯦꯛ ꯁꯦꯡꯉꯛꯑꯦ ꯍꯥꯏꯌꯦ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯩ ꯂꯤꯡꯖꯦꯜꯅ ꯏꯗꯣꯝꯆꯥ ꯃꯤꯡꯗꯤ ꯂꯤꯡꯖꯦꯜ ꯀꯧꯖꯗꯦ ꯀꯧꯕꯤꯔꯣ ꯍꯥꯏ ꯀꯥꯎꯕꯤꯅꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯆꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯁꯔꯃꯥ ꯁꯤꯁꯇꯔ ꯃꯇꯝ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯅꯆꯦꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯁꯔꯃꯥ ꯁꯤꯁꯇꯔ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯥꯏꯗꯦ ꯑꯩꯗꯤ ꯑꯗꯨ ꯇꯧꯁꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯣꯏꯅ ꯊꯣꯏꯕꯤ ꯁꯅꯥ ꯃꯌꯦꯛ ꯈꯔ ꯁꯦꯡꯉꯕ ꯌꯦꯡꯉꯣ ꯍꯥꯏꯔꯣ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯍꯥꯏꯅ ꯂꯤꯡꯖꯦꯜꯅ ꯏꯅꯃꯥ ꯍꯥꯏꯅ ꯀꯧꯔꯒ ꯅꯣꯛꯄꯅꯦ ꯀꯞꯄꯅꯦ ꯀꯞꯄꯤꯅ ꯏꯔꯕꯁꯤꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯒꯤ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯀꯩꯅꯣ ꯏꯆꯜ ꯍꯥꯏꯔ ꯈꯪꯗꯦ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯀꯔꯤ ꯏꯃꯣꯖꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯃꯈ꯭ꯔꯥꯎ ꯌꯥꯎꯗꯕ ꯂꯥꯞ ꯁꯥꯏꯟ ꯊꯣꯏꯕꯤꯁꯅꯥꯅ ꯁꯦꯡꯉꯦ ꯍꯥꯏ ꯑꯣꯀꯦ ꯅꯥꯎꯆꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯁꯦꯡꯉꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯂꯤꯡꯖꯦꯜꯅ ꯏꯅꯝꯃ ꯂꯤꯞꯁꯇꯤꯛ ꯑꯝꯇ ꯊꯥꯒꯤꯒꯦ ꯁꯅꯥ ꯊꯧꯒꯜ ꯇꯧꯖꯔꯤ ꯄꯨꯅꯦꯝꯖꯔꯤ ꯌꯥꯏ ꯍꯣꯏꯃꯥ ꯂꯤꯡꯖꯦꯜꯁꯤꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝꯁꯦ ꯀꯣꯛꯀ ꯉꯥꯎꯕꯖꯥꯠꯅꯤ ꯑꯗꯩ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯅꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯩ ꯆꯠꯂꯦꯀꯣ ꯍꯥꯏꯌꯦ ꯀꯥꯏꯕ ꯅꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯩ ꯆꯠꯂꯦꯀꯣ ꯀꯩ ꯍꯥꯏꯅꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯗꯩꯗꯤ ꯂꯤꯟꯊꯣꯏ ꯉꯥꯝꯕꯤꯅ ꯗꯥ ꯑꯥꯗꯤ ꯂꯩꯔꯗꯤ ꯑꯝꯇ ꯎꯠꯂꯒꯣ ꯃꯃꯥꯅꯁꯨ ꯑꯩꯅꯁꯨ ꯎꯅꯤꯡꯉꯤ ꯍꯥꯏꯌꯦ ꯁꯥꯟꯊꯣꯏꯕꯤ ꯗꯥ ꯑꯥꯗꯤ ꯆꯠꯈꯔꯦ ꯗꯥ ꯑꯥꯗꯤ ꯍꯣꯁꯇꯦꯜꯗ ꯆꯠꯈꯔꯦ ꯅꯍꯥꯟꯅꯦ ꯀꯀꯥꯅ ꯊꯤꯜꯂꯨꯔꯦꯕꯀꯣ ꯑꯗꯣ ꯗꯥ ꯑꯥꯗꯤ ꯂꯩꯔꯒꯗꯤ ꯌꯥꯎꯍꯜꯂꯛꯀꯦ ꯇꯧꯕ ꯗꯥ ꯑꯥꯗꯤ ꯁꯣꯝꯗꯔ ꯅꯪ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯤꯡꯖꯦꯜꯅ ꯀꯩ ꯍꯥꯏꯕ ꯈꯣꯡꯗꯣꯏ ꯈꯤꯅꯨꯗꯣ ꯏꯕꯨꯡꯉꯣ ꯅꯣꯡꯁꯥꯕꯗꯣ
ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯍꯣꯏ ꯈꯪꯉꯦ ꯁꯔꯃꯥ ꯁꯤꯁꯇꯔꯅ ꯕꯥꯏ ꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯂꯥꯛꯄꯒ ꯆꯠꯂꯤꯗꯣ ꯅꯪꯗꯤ ꯅꯥꯎꯆꯥꯅ ꯀꯥꯏꯕ ꯅꯥꯎꯆꯥ ꯈꯨꯟꯗꯒꯤ ꯀꯩꯅꯣꯁꯤꯅ ꯂꯞꯀꯤ ꯁꯥꯏꯟꯁꯤꯅ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯈꯪꯗꯦ ꯁꯦꯡꯉꯦꯀꯣ ꯁꯤꯗꯤꯀꯣ ꯅꯪ ꯄꯥꯔꯛꯁꯦ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯒꯦ ꯋꯥꯏ ꯈꯅꯥꯎ ꯅꯥꯏ ꯍꯧꯂꯒꯦ ꯆꯥꯛ ꯊꯣꯡꯕ ꯆꯥꯛ ꯁꯥꯕ꯭ꯔꯥ ꯌꯦꯡꯒꯦꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯀꯨꯏ ꯆꯥꯅꯁꯨ ꯐꯦꯟ ꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯌꯥꯗꯦꯅ ꯆꯤꯛꯇ ꯑꯩꯒꯤ ꯂꯕ ꯊꯥꯕꯅ ꯅꯨꯡꯁꯤꯕ ꯅꯪꯅ Nene Nui Inembuk Lak Laboy Inembok Nena laktiye. Nenai ꯀꯅꯥꯅꯣ ꯇꯧ ꯍꯥꯏꯔꯤꯗꯣ Chambi Mal ꯑꯩꯈꯣꯏ ꯏꯅꯦꯕꯣꯛ ꯂꯥꯛꯈꯤꯔꯣꯏ ꯌꯥꯏꯌꯦ ꯆꯥꯟꯕꯤ ꯏꯅꯦꯕꯣꯛ ꯂꯥꯛꯈꯤꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯉꯁꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩꯕꯀꯣ ꯑꯩꯗꯤ ꯂꯥꯛꯑꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯣ ꯂꯥꯛꯈꯤꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔꯗ ꯈꯔꯒ ꯀꯨꯏꯅ ꯀꯩꯅꯣ ꯌꯥꯝ ꯂꯥꯛꯊꯣꯏꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ Agu no Kapta Tobisana Aigi Netse Bera Tauri Kadore and Akoi Singaka and Muchapa Bibi Makadore Mitun Nakraiba Nuaibo Ite Yamba ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯇꯩ ꯌꯥꯝꯕ ꯍꯥꯏꯔꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯇꯩ ꯌꯥꯝꯕ Nuaibo Ite Yamba ꯏꯇꯩꯁꯨ ꯍꯥꯏ ꯏꯌꯥꯝꯕꯁꯨ ꯍꯥꯏ Janminam do you hang the Pakum Usual lately. ꯅꯪꯒꯤꯁꯦ ꯏꯇꯩꯁꯨ ꯍꯥꯏ ꯏꯌꯥꯝꯕꯁꯨ ꯍꯥꯏ ꯏꯇꯩꯃ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯌꯦ So my sister na ꯏꯇꯩꯃ ꯏꯌꯥꯝꯕ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥꯏꯗꯣ Samna Egyptian Sama Hoi. Sen Lab sign emoji Hazole and they Lingjel Nagava Inama Funko Inama Funko Haibane me me Kongsan Kino Hairaga ꯀꯩ ꯈꯨꯖꯦꯡ Pogzamna Noibis is 400 way. I don't know Hayang Haiba Koro Numitagi. I Iparum the Puron trade, Imarum the Puron trade, Iturum the Puron trade, Umkumatoi. Puron Kumatoi, I don't know what say. Hayang the Punkret Hogala walking Jagani. ꯄꯨꯡꯁꯦꯗ ꯍꯧꯒꯠꯂꯒ ꯀꯥꯏ Tang and the Punkret Hogalaga. Exercise Horani, Pukshan Danaba, Kadi, Pambada. ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯕꯨꯛꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯃꯕꯨꯛꯁꯦ ꯁꯤꯜꯍꯟꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯗꯥꯒ ꯈꯥꯏꯅꯔꯅꯤ ꯃꯥꯏ ꯃꯕꯨꯛꯁꯦ ꯁꯤꯜꯍꯜꯂꯨ ꯍꯥꯏꯕ ꯁꯨꯡꯖꯥ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯑꯝꯇ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯕꯨꯛꯁꯦ ꯑꯝꯇꯪ ꯁꯤꯜꯍꯜꯂꯣ ꯃꯕꯨꯛꯁꯦ ꯄꯤꯛꯁꯜꯍꯜꯂꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯣ ꯍꯥꯏꯌꯣꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯦꯕ ꯃꯕꯨꯛꯁꯦ ꯁꯨꯃꯥꯏꯅ ꯀꯪꯊꯣꯔꯛꯑꯦꯕ ꯍꯅꯨꯕ ꯃꯥꯜꯂꯦꯕ They be Sananga, but ꯑꯁꯦꯡꯕ ꯋꯥꯅꯤ ꯈꯥꯏꯅꯔꯗꯕꯅꯤ ꯅꯪꯒ Puki the Makta. ꯃꯕꯨꯛꯀꯤꯗꯃꯛꯇ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ꯭ꯔꯥ ꯏꯟꯗꯦꯕ Sarma sister na ꯑꯁꯦꯡꯕ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯁꯦ Pame lefty ye. They between the gave a soybany, they might be Kesukaida. Taubani, a quick Kameni Besema, Tomtaka, ꯅꯪ ꯍꯥꯏꯌꯨ ꯅꯪꯕꯨ ꯁꯤꯜꯍꯜꯂꯅꯤ ꯍꯥꯏꯌꯨ ꯃꯌꯥꯝꯗꯨꯗ I know Jigna, I do not kind of hypertaking a police come she get an piece of Sutata way at 3. ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪ Mine is a bagiro. No problem against Sakini. I hand the Pungship Punga, Pugi Pumazele. Punga sit the buggy the Matai hand the exercise organi. ꯄꯨꯡ ꯀꯌꯥ ꯍꯧꯒꯠꯂ ꯇꯧꯗꯣꯏꯕ Mantangana. ꯉꯟꯇꯥꯒꯅ ꯄꯨꯡ ꯍꯥꯏꯔ Nan Yeranga Logra Hogalaga Tony. I think at Madinga Manga Hotono. ꯅꯪ ꯍꯌꯦꯡꯗꯒꯤ ꯇꯧꯗ꯭ꯔꯗꯤꯅꯦ ꯃꯌꯥꯝꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯅꯤ So they did to be Dabung in a mana haiba yadrasu Natsalna haiba Yabaya Pukto Hanta hello video Semo Dugai. I don't know Pukche Matanga Tani Matunda I Pukumai get a Maya Pro Jangani. I exercised on another Sukatana Sicilian. ꯀꯊꯠꯄꯗꯤ ꯄꯥꯝꯖꯗꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ Now ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯝꯇ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ Now Chanaga Puk Sitlaga Nupi Amuk Kuizagini. ꯀꯥꯏꯗꯦ ꯅꯨꯄꯤ ꯀꯣꯏꯕꯒ ꯍꯥꯏꯌꯦ ꯃꯥꯏ ꯃꯀꯣꯛꯁꯦ ꯑꯩꯅꯅꯦ ꯐꯣꯏꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯤ Ligila Kaka Aduk Kumlen Manglandi Montakin go Kaka the Angelic Khanagaba Itanupi Duna Hayelo Mapas Sing Sidi Ichana Haiba in Bane
kuire itanupina haiba ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤꯅꯅꯦ ꯅꯨꯡꯗꯥꯡꯗꯒ ꯆꯥꯛꯁꯦ ꯂꯤꯛꯅ ꯄꯤꯖꯔꯤꯅꯦ ꯃꯄꯥꯗ ꯕꯕꯥ ꯅꯪ ꯅꯕꯨ ꯌꯥꯝ ꯀꯪꯊꯣꯛꯑꯦ ꯆꯥꯛꯀ ꯌꯥꯝ ꯆꯥꯒꯅꯨ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯁꯥꯎꯋꯦ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯆꯥꯛ ꯂꯤꯛꯅ ꯄꯤꯖꯩꯕꯀꯣ ꯃꯉꯣꯟꯗ ꯃꯕꯨꯛꯁꯦ ꯁꯤꯠꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯁꯥꯎꯔꯦ ꯃꯉꯣꯟꯗ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯤꯕ ꯄꯨꯛꯇꯣ ꯁꯤꯠꯅꯕ ꯑꯩꯅ ꯆꯥꯛ ꯂꯤꯛꯅ ꯄꯤꯖꯔꯒ ꯃꯤꯠꯁꯨ ꯀꯨꯁꯟꯈꯤꯗꯅ ꯑꯃꯨꯛꯅꯦ ꯃꯌꯥꯡ ꯀꯪꯁꯟꯗꯅ ꯑꯩꯁꯦ ꯃꯤ ꯃꯥꯜꯂꯛꯇ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯄꯥꯡꯒꯟꯗꯤ ꯑꯩꯅ ꯁꯨꯔꯒ ꯃꯣꯏ ꯇꯥꯟꯗꯣꯏꯃꯤꯅ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯑꯝꯇ ꯏꯟꯖꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯄꯨꯛꯀꯤ ꯁꯃꯥ ꯃꯔꯝꯗ ꯑꯝꯇ ꯍꯥꯏꯕ ꯁꯤꯁꯇꯔꯅ ꯏꯟꯗꯦ ꯇꯧꯔꯣ ꯏꯕꯥꯏ ꯊꯕꯤꯆꯟꯗꯅ ꯁꯤꯛꯁ ꯄꯦꯛꯀ ꯇꯧꯔꯛꯇꯅꯀꯣ ꯅꯨꯄꯤ ꯀꯣꯏꯒꯤꯅꯤ ꯀꯣꯏ ꯁꯤꯛꯁ ꯄꯦꯛ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯐꯦꯃꯤꯂꯤ ꯄꯦꯛꯅꯤ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯋꯥꯟ ꯄꯦꯛꯅꯤ ꯂꯩꯔꯤꯁꯦ ꯁꯤꯛꯁ ꯄꯦꯛ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯅꯪꯅ ꯄꯨꯁꯤꯜꯂꯒ ꯅꯨꯄꯤ ꯀꯣꯏꯒꯗ꯭ꯔꯥ ꯃꯌꯥꯝ ꯅꯨꯄꯤ ꯀꯣꯏꯅꯤ ꯍꯥꯏꯁꯦ ꯀꯣꯏꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯁꯇꯔꯒ ꯍꯥꯏꯔꯝꯃꯨ ꯃꯌꯥꯝꯗꯣ ꯑꯩ ꯀꯣꯏꯔꯣꯏ ꯅꯨꯄꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛꯅ ꯆꯦꯟꯖꯔꯔꯣꯏ ꯀꯩ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯅꯪꯁꯨ ꯅꯨꯄꯤ ꯃꯈꯜ ꯑꯃꯅꯤ ꯑꯩꯒꯤ ꯏꯇꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯑꯩ ꯌꯦꯡꯉꯣꯏ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯠꯂꯣꯏ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯌꯦꯡꯕꯁꯨ ꯌꯥꯏ ꯌꯦꯡꯗꯕꯁꯨ ꯌꯥꯏ ꯇꯝꯕ ꯉꯝꯗꯦ ꯀꯔꯤ ꯅꯍꯤ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ ꯅꯪꯁꯨ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯆꯠꯂꯦ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯅꯥꯏꯗꯣ ꯀꯩꯅꯣ ꯑꯣꯏꯗ꯭ꯔ ꯋꯥꯔꯤꯅꯤ ꯀꯣꯏꯔꯁꯨ ꯈꯪꯗꯦꯅꯦ ꯇꯨꯃꯤꯟꯅ ꯃꯌꯥꯝ ꯀꯣꯏꯔꯁꯨ ꯈꯪꯗꯦ ꯃꯁꯦ ꯃꯌꯥꯝ ꯑꯝꯇ ꯊꯤꯒꯠꯄꯤꯌꯨ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯔꯝꯗ ꯅꯨꯄꯤꯒ ꯀꯣꯏꯅꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯣꯀꯦ ꯃꯤꯊꯨꯟ ꯑꯩꯒꯣ ꯅꯥꯎꯕꯅ ꯆꯥꯛ ꯆꯥꯔꯕꯣ ꯀꯀꯥ ꯆꯥꯔꯦ ꯊꯣꯏꯕꯤꯆꯟꯗꯅ ꯁꯤꯛꯁ ꯄꯦꯛ ꯄꯨꯊꯣꯔꯛꯎ ꯑꯗꯨꯒ ꯏꯅꯝꯃꯅ ꯍꯔꯥꯎꯍꯜꯂꯣ ꯑꯗꯨꯅꯤ ꯁꯤꯛꯁ ꯄꯦꯛꯀꯤ ꯀꯩꯅꯣꯁꯦ ꯍꯌꯦꯡꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯍꯌꯦꯡꯁꯦ ꯁꯟꯗꯦꯔꯥ ꯍꯌꯦꯡꯁꯦ ꯗꯤꯟ ꯐꯠꯇ ꯃꯥꯜꯂꯦ ꯍꯌꯦꯡꯁꯦ ꯍꯥꯏꯔꯣ ꯍꯌꯦꯡ ꯀꯩꯒꯤ ꯗꯤꯟ ꯐꯠꯇ꯭ꯔꯤꯅꯣ ꯐꯩ ꯍꯌꯦꯡ ꯀꯩꯝ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅꯦ ꯀꯥꯏꯗꯦ ꯀꯩꯝ ꯀꯥꯏꯗꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯗꯤꯟ ꯐꯠꯇꯦꯅꯦ ꯁꯟꯗꯦꯗꯤ ꯐꯩ ꯀꯩꯗꯧꯔꯒꯦ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠꯇꯒꯤ ꯑꯩꯕꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗ꯭ꯔꯕ ꯍꯣꯂꯤꯗꯦ ꯑꯣꯏꯒꯦꯔꯥ ꯑꯩꯁꯦ ꯄꯣꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯂꯤꯗꯦ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯑꯣꯏꯒꯦꯔꯥ ꯂꯤꯡꯖꯦꯜꯅ ꯀꯩꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯁꯤꯗꯕ ꯃꯄꯨ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯥꯏ ꯂꯣꯏꯔꯦ ꯂꯥꯏꯁꯣꯟꯗꯤ ꯁꯔꯃꯥ ꯁꯤꯁꯇꯔ ꯅꯣꯛꯊꯈ꯭ꯔꯦ ꯃꯤꯊꯨꯟꯅ ꯁꯟꯗꯦꯅꯦ ꯑꯗꯨꯅꯦ ꯍꯌꯦꯡ ꯁꯟꯗꯦꯅꯤ ꯍꯌꯦꯡ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠꯇꯤ ꯑꯩꯅ ꯁꯟꯗꯦꯁꯦ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠꯇꯨꯗꯅꯤ ꯌꯥꯝꯅ ꯇꯧꯗꯣꯏꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯈꯪꯕ꯭ꯔꯥ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯋꯛ ꯄꯥꯏꯌꯨ ꯇꯧꯕ ꯑꯩ ꯍꯧꯔꯒꯦ ꯑꯝꯇ ꯄꯥꯏꯌꯨ ꯀꯔꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯣ ꯂꯧꯕꯨꯛꯀꯤ ꯍꯥꯏꯔꯤ ꯅꯪꯗꯤ ꯈꯨꯗꯥꯡ ꯆꯥꯎꯊꯣꯛꯅꯕꯩ ꯇꯧꯔꯤꯔꯣ ꯑꯩꯌꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯖꯈ꯭ꯔꯒꯦ ꯑꯩꯌꯥ ꯍꯟꯊꯔꯦ ꯃꯌꯥꯝ ꯄꯨꯛꯁꯤꯠꯈ꯭ꯔꯦ ꯗꯥꯅ ꯃꯇꯝ ꯑꯃꯇ ꯀꯩꯒꯤꯅꯣ ꯅꯪ ꯐꯥꯒꯤ ꯂꯥꯏꯁꯦ ꯀꯣꯃꯦꯗꯤꯗ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯁꯤꯔꯤꯌꯁꯅꯤꯗ ꯑꯩꯅ ꯍꯥꯏꯁꯦ ꯅꯉꯣꯟꯗ ꯑꯁꯤ ꯀꯩꯅꯣ ꯄꯨꯛꯁꯤꯜꯂ ꯂꯩꯃꯤ ꯑꯦꯛꯁꯔꯁꯥꯏꯖ ꯍꯧꯔꯤꯃꯤꯅꯦ ꯑꯩ ꯆꯥꯛ ꯊꯣꯛ ꯂꯣꯏꯔꯦ ꯀꯅꯥ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯅꯒꯦ ꯆꯥꯛꯇꯣ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕꯒꯤ ꯅꯉꯝꯗꯕꯩ ꯆꯥꯛ ꯊꯣꯛꯄ ꯂꯣꯏꯔꯒ ꯅꯪ ꯑꯦꯛꯁꯔꯁꯥꯏꯖ ꯀꯅꯥ ꯇꯧꯅꯒꯦꯕ ꯆꯥꯁꯤꯟꯅꯤꯗ ꯇꯨꯝꯈ꯭ꯔꯗꯤ ꯁꯦꯠꯇꯧꯔꯕꯅꯤ ꯀꯛꯊꯣꯛꯄ ꯉꯝꯃꯔꯣꯏꯗꯕꯅꯤ ꯑꯗꯣ ꯅꯕꯨꯛꯂꯣꯝꯗ ꯅꯣꯏꯊꯣꯛꯄꯗꯒꯤ ꯍꯦꯟꯗꯣ ꯅꯪꯒꯜꯂꯣꯝꯗ ꯑꯃꯨꯛ ꯄꯣꯝꯊꯣꯛꯇꯅ ꯆꯅꯤ ꯆꯥꯛꯇꯣ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯔꯟ ꯇꯨꯔꯟꯗꯅꯤ ꯃꯥ ꯇꯧꯗꯣꯏꯁꯦ ꯁꯦ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯨꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯀꯤꯔꯦꯗꯅ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯃꯤ ꯑꯍꯨꯝꯒ ꯂꯩꯔꯦ ꯇꯨ ꯀꯨꯏꯔꯝꯃꯣꯏ ꯑꯩꯒꯤ ꯏꯕꯨꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯠꯇꯦꯀꯣ ꯏꯅꯝꯃ ꯅꯪ ꯏꯅꯝꯃ ꯏꯕꯨꯡꯅ ꯀꯌꯥꯝ ꯅꯨꯡꯁꯤ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯂꯩꯖꯅ ꯈꯨꯟ ꯃꯥꯄꯜꯅꯤ ꯄꯥꯜꯂꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯀꯦ 2006 ꯄꯦꯛꯇ ꯅꯠꯇꯦ 10 ꯃꯨꯛ ꯊꯣꯛꯂꯅꯤ ꯑꯗꯨꯗꯤ ꯍꯔꯦ ꯅꯥꯎꯆꯥꯅ ꯁꯟꯗꯦꯗ ꯗꯤꯟ ꯐꯠꯇꯦ ꯃꯥꯟꯗꯦꯅ ꯅꯣꯡ ꯆꯨꯏ ꯇꯨꯏꯁꯗꯦꯅ ꯀꯩ ꯌꯥꯍꯧ ꯊꯦꯡꯒꯅꯤ ꯂꯤꯡꯖꯦꯜꯅ ꯂꯝꯇꯥꯒꯤ ꯈꯨꯟ ꯀꯨꯟꯃꯥꯄꯟꯅꯤ ꯄꯥꯜꯂꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯕ ꯗꯤꯟꯅꯦꯕ ꯊꯣꯏꯕꯤꯆꯟꯗꯅ ꯅꯥꯎꯆꯥ ꯁꯤꯔꯦꯗ ꯑꯩꯗꯤ ꯃꯤꯊꯨꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯁꯣꯟꯗꯣ ꯀꯨꯏꯅ ꯀꯥꯎꯗꯕ ꯖꯦꯟꯅ ꯆꯤꯛꯇꯕ ꯂꯥꯏꯁꯣꯟꯅꯤ ꯅꯥꯎꯆꯥꯅ ꯊꯣꯏꯕꯤꯆꯅ ꯂꯤꯡꯖꯦꯜꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯦ ꯁꯤꯗꯕ ꯃꯄꯨ ꯑꯣ ꯃꯥꯏ ꯒꯣꯗ ꯊꯣꯏꯕꯤꯆꯟꯗꯅ ꯋꯥꯟ ꯑꯋꯥꯔ ꯑꯣꯏꯔꯕꯣꯗ ꯋꯥꯟ ꯑꯋꯥꯔ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯣꯏꯗ꯭ꯔꯤꯕꯣ ꯑꯣꯏꯗ꯭ꯔꯤꯕꯣ ꯋꯥꯟ ꯑꯋꯥꯔ ꯇꯧꯗꯣꯏꯕ 1 hour ꯑꯣꯏꯒꯗꯕ 1 hour ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ
Thobisana A. Masige mobile comment thoroktisine khwai ngai is. ꯍꯧꯕꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯁꯦ Donaido. Thaba dum thoroktre. ꯑꯗꯨꯅꯦ ꯍꯥꯏꯕ Masige beran. ꯀ꯭ꯂꯥꯁ ꯑꯃ ꯃꯈꯥꯗ ꯂꯩꯁꯦ ꯑꯗꯨꯒꯅꯦ ꯗꯣꯠ ꯑꯍꯨꯝꯁꯤꯅꯅꯦ ꯃꯊꯛꯇ ꯂꯩꯒꯗꯕꯗꯨꯅ ꯃꯈꯥꯗ ꯂꯩꯕ ꯋꯥꯅꯤ ꯇꯧꯗ꯭ꯔꯥ ꯅꯍꯥꯟꯉꯩ ꯃꯊꯛꯇ ꯂꯩꯇ꯭ꯔꯥ ꯁꯤ ꯗꯣꯠ ꯑꯍꯨꯝꯁꯦ ꯀꯣꯔꯅꯔꯗ ꯂꯩꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯃꯈꯥꯗ ꯂꯩꯕ ꯋꯥꯅꯦꯕ ꯑꯗꯨꯅꯦ ꯑꯩ ꯁꯤ ꯉꯉꯛꯏꯁꯦ ꯀꯩꯅꯣ ꯉꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯃꯣꯕꯥꯏꯜꯁꯦ Lingzel sahita se kaiba khwairakpam chaubadai henna hele imau Thobisana na lapki sanjana pumang mangal leda comment pa ba sin nuai ta Thobisana na kareba mamai makok onaramlani phone do AJT hi che AJ na hello welcome Sarma sister na agudi ha agudi kaino agu haisa Khongdi kanada Sarma nangi to kanada you know gen menta de se moderate pio okay Aima nangona pi de comment thoktre ꯃꯁꯤꯗꯤ ꯄꯤꯕ ꯌꯥꯔꯔꯣꯏꯅꯦ ꯀꯃꯦꯟ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯦꯅꯦ Sarma keno tawreba LB thariba keno sida ne khambra comment keno thoktreba do nangona keno pi ga do blue pi ga do keno tawreba comment je hek thaba di comment chudok tholaktre sini sukhai soiri je dabung AJ ge isai amta kamtharo AJ ge isai phadi ise ꯑꯩꯒꯤ ꯑꯒꯨ ꯑꯦꯀꯥꯎꯟꯇꯣ ꯁꯤꯗꯗꯤ ꯍꯥꯏꯠ ꯁꯤꯗꯗꯤ ꯍꯥꯏꯠ ꯇꯧ ꯀꯩ ꯀꯌꯥ ꯀꯩꯅꯣ ꯂꯥꯛꯀꯤ ꯁꯥꯏꯟꯁꯤꯅ ꯀꯩꯝ ꯎꯗ꯭ꯔꯦꯅꯦ ꯂꯧꯊꯣꯛꯄ ꯌꯥꯔꯝꯒꯅꯤ ꯁꯤ ꯀꯩꯅꯣ ꯏꯃꯣꯖꯤꯁꯤ ꯁꯤ ꯏꯃꯣꯖꯤꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯣ ꯁꯤꯗ ꯂꯦꯡꯒꯅꯨ ꯅꯪꯕꯨ ꯌꯥꯝ ꯂꯦꯡꯉꯦ ꯅꯪꯁꯦ ꯁꯤ ꯀꯩꯅꯣ ꯏꯃꯣꯖꯤꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯣ ꯁꯤꯗꯗꯤ ꯍꯥꯏꯠ ꯌꯥꯔꯣꯏ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯂꯤꯡꯖꯦꯜꯁꯤꯒ ꯁꯤꯗ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯒꯤ ꯑꯒꯨ ꯑꯦꯀꯥꯎꯟꯗꯣ ꯁꯤꯗꯗꯤ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯀꯅꯥꯅ ꯂꯤꯡꯖꯦꯜ ꯀꯅꯥꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯥꯏꯠꯇꯣ ꯑꯒꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯕꯨꯡꯉꯣ ꯂꯩꯔꯗꯤ ꯏꯁꯩ ꯁꯛꯍꯟꯕ ꯌꯥꯕꯅꯦ ꯑꯗꯨꯅꯦ ꯃꯥ ꯂꯩꯔꯝꯃꯗꯤ ꯏꯁꯩ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯀꯣ ꯁꯔꯃ ꯂꯤꯡꯖꯦꯜꯗ ꯍꯥꯏꯕꯅꯤ ꯑꯒꯨ ꯍꯥꯏꯗꯣ ꯍꯥꯏ ओके लिंगजेल होय इनम आगू से ममिंग ताखरे इन अतोपगी एलबी चंगबदा आगू से ममिंग ताखरे इन लिंगजेल दा बनिदो होय इनम इबेम शर्मा आई लुक हाबीरे मिथुन्ना क्वा योलगा जेन लैगे तौबदो थवाई याम नुंगाइते है ꯃꯇꯥꯡꯒꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯏ ꯇꯟꯖꯥꯗꯣ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯇꯟꯖꯥ ꯑꯣꯏꯈꯤꯕꯀꯣ ꯃꯇꯥꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯂꯩꯕꯅ ꯂꯩꯗꯅ ꯂꯥꯏꯐꯀꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯑꯗꯣ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯗꯥ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯂꯣꯟꯅ ꯂꯥꯏꯐꯁꯦ ꯊꯝꯒꯦ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯌꯥꯝꯅ ꯀꯩ ꯍꯥꯏꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯐꯪꯅꯕꯗꯒꯤꯁꯨ ꯗꯥꯎꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯖꯔꯦ ꯑꯗꯒꯤꯗꯤ ꯑꯁꯨꯝ ꯍꯧꯖꯤꯛꯅꯅꯦ ꯈꯔ फरे है बता रहे अदुने मतंगी अदुम थेंगनरगा लाएबको अदुने अदुम कैसुम खंद्रेदा कोइदी मनी थोइबिसना लिंजेना आगु अकाउंट दो हाइड तौग्रे दुना सी अकाउंट जिदा तौरपनी ओके थोइबिसना नौचा दोने शर्मा सिजन डबल लप्सन पिसल ए दei थोइबिसना नौचा नंग अतोपे एलबी द याउद्रो नौचा न या दे कना कना थागे ngarang
ꯅꯨꯄꯤꯉꯩꯗ ꯏꯅꯝꯃꯁꯦ ꯃꯇꯝꯗꯨꯗ ꯇꯣꯛꯇꯦ ꯁꯔꯃꯥꯁꯤꯁꯦ ꯏꯅꯝꯃꯁꯦ ꯇꯣꯛꯇꯦ ꯀꯩ ꯇꯣꯛꯇꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯁꯔꯃꯥ ꯀꯩ ꯍꯥꯏꯅꯣ ꯏꯅꯝꯃ ꯇꯣꯛꯇꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯃꯤꯅꯥꯉꯥꯅꯤꯗ ꯁꯔꯃꯥꯒꯤ ꯃꯌꯨꯝ ꯕꯤꯅꯥꯀꯥꯟꯇꯤꯗꯔꯥ ꯁꯨꯝ ꯍꯥꯏꯔꯤꯃꯤ ꯑꯩꯒꯤ ꯈꯟꯖꯕꯗ ꯕꯤꯅꯥꯀꯥꯅꯤꯗꯅꯤ ꯃꯥꯁꯦ ꯁꯔꯃꯥꯁꯦ Nói chung là bạc được. Mấy cái ví dụ gì ạ? Mấy cái một số những video để làm mấy cái 안티 cái cái này được. Nói cái này thì project không làm được. 가지 이게 뭐야 tulisana nausa topa mayam mai Cái chủ kana kana LB thage khangde ngasi je khangre ne kana kana thage ông lắp đâu ạ? Ông lắp đâu ạ? Ông tới đâu? Ông tới đâu? tumbu tumninge da ngantangan ni ngasi je kok chikman da ai punchi da tawdre ba guli je ba thanga thanga ni ga sang mi ham ngin ꯑꯩꯁꯨ ꯒꯨꯂꯤ ꯆꯥꯕꯗꯒꯤꯅꯦ ꯍꯤꯗꯥꯛ ꯆꯥꯕꯗꯒꯤꯅꯦ ꯍꯧꯒꯠꯄ ꯉꯝꯃꯤꯁꯦ ꯇꯗꯤ ꯗꯥ ꯍꯧꯒꯠꯄ ꯉꯁꯥꯏ ꯅꯪ ꯄꯤꯖꯕꯗꯣ ꯑꯗꯒꯤꯅꯦ ꯑꯩꯅ ꯀꯣꯛ ꯅꯨꯡꯉꯥꯏꯔꯛꯏꯁꯦ aigi poirei landam di sana leibak kanglaipak ni ha ha se wa ses wari do kai lingjel na aigi poirei landam di sana leibak kanglaipak ni ha ha ses wari do nauchana ka okay thoibi samasna sila tawon aingonda hanjan hanjanna ina ma kawi sidi aguna tadro ibae aingonda hanjan hanjanna ina ma kawi sidi aguna tadro ibae o 아구는 거기에 이놈아 이놈아 okay thoibisna soidana la uko naucha ngatung exercise tawrubada pukti hanadana puk thajinda lengchelle ꯅꯪꯗꯤ ꯈꯥꯔ ꯌꯥꯝ ꯇꯧꯔꯤꯗꯨꯗꯤ ꯆꯥꯛ ꯇꯣꯛ ꯂꯣꯏꯔ ꯀꯅꯥ ꯂꯩꯁꯦ ꯍꯥꯏꯇꯨꯅꯒꯦꯕ ꯅꯪ ꯁꯣꯏꯕꯝꯅꯤ ꯅꯪ ꯇꯧꯔꯤꯗꯣ ꯈꯪꯕ꯭ꯔꯥ horen pung kayadano o lau wai kanadano thengla ahing matam sida ai khoi ani na tum sit kai nei LB thari se kana gi damatno thaza block live hogre 가족이야 thaza block live hogre thoibisna na kare ba horen se थारगदी पुंग 38:30 दा नौचा अयुक की दी हाइबा ngamde 11:30 दा कनागी थारक तोइनो लिंजेन पंथौ इपाना कौरक ए खोंदोई दबा याद्रे ने खोंदोई बिरो पारी इमोमरा पारी रा इमोमरा खंद्रे लिंजेल जे इमोम माले इमोम खोंदोई बिरो नत्रबे पंथौ लागलगा नयांग लिंद छांधरबदी सोइदना वांथदबा नमोइको kasi lang biya लिंजेलना ममा मचा से याम नजर न लग जाए nga semada maku bai thor na pamale लिंजेल न kai ba mama macha se yam nungsi naida uraga thamoi nungsira i kai piranga sindagre nauchana LB dal lok e hai bani ko amuk bap la na khan khini bo LB dal o hai bani Sharma sister dabung ichan iche yamna musina na laiye migi LB ni kai ba dabung iche yam nungsiba ama laiye magi LB ni da okay lingjel na kapning ke ngasi di kaptho kapding adi ere ngona namami je bindi je ke bindi ra 박세일이 걔는 말이 그봐
साउथ की मी माल น่าเดี๋ยวเนี่ย ไม่ค่อย ไม่ป้าไปคุยมัน มาถึงคุณมาเลย ที่คุณมาเลย Kalen, ibay kani mathel charage ngasi se jongchak iron ba. Hello Kellen ไง Kalen ก็ 12 like done. Thank you so much Kalen. Thabi sanana bindi du nai re. Phima inchelo mau no bi malani. Thabi sana da Kalen nai. Câu ghê liền Hakamsin matagi. Hakamsin matagi. Palye palye. Ngayon ano ba? Siya nung nga rin Siya hakam sa nga di mina ka na Ha 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 Tanong ko lang ka, tanong ka. Ha ho Ano siya lo Huwag siya lang mo doon Hakam sa lang mo ito Jatuh ka na Kemana kemana? Ha ha Apa hakamsin ako daw? Ha ho ho Tapi sana Idea ko mamlay din. Siya nung ngay ri Dakilen na Tapi sana dakilen kang soy Lagi saja na kami je pawe anu ai di. Memang hakam chen nga di, mi mama hakam chen nga di. Ay, saligay. Yeah. Very shala. Tasa na ba na sila? Warim le ke pa. Nupi ma se ko kaya kogi keno nupi ba nupa se koi na jaba. Adda mana nupi se na magi nupa se na mai gi keno se thwan se la ga ne nupi se kau dui ne ba. Maming do keno mai ne ko amda ko keno para ki ge metuna nong churabo ma khon ma tai nong phen ma khon ne khelen na nok tha khare nupi se maming se keno ai di sabi ko ba ko dai di sande sabi ne de sum ko ye nupi ke da nupa na ma thaina de di sabi bi ma nu si bi ke da mai ta wi ne ko nupa se na la ga mai nupi se kau thok ba sabi ma pa je khak do thor bu du ro de ko nu sa sabi ro de ko nu sa le ge khelen nok thwe thobi jana na isai gi sur jingbada lapki sai ni na ngai di pa bai จะกลับอะไรหรือเปล่า Talaga. Apa itu tahu deh. Siapa yang tahu deh? Kijing itu mama. ha he Minggu tadi jika tak kelam sana mbak. Jangan kata. Jangan. Itu jika mana? Itu mau nunggu di buka jika tak kelam sana. puspa de bu kena tau gar bang Ini ne kita balik dari memes. tapi sarana ka ba isai gi sur jingbada ga malan laga hakam chandoi ni mi gi mamang da di dunia ba kai daure haibu na ai si ne da nok pada Puspa sa kerap bang dia. puspa ja mo len thin dong len laken na Kamu gar tidak jalan kan ini. Puspa nang dari bo. ma mayik sing ne thok pada gi ken daure ba ngi Pasal non sulat trek, lagi sen sulat trek. Kau bayar buat kasih bilet. kai rahe si je ne palau da lau ni ngi
ꯅꯖꯕꯁꯨ ꯀꯔꯝ ꯗꯥꯂ ꯑꯦꯜꯕꯤꯗꯣ ꯊꯕꯛ ꯁꯨꯏꯗꯣꯏꯔꯥ ꯍꯥ ꯁꯨꯒꯤꯅꯦꯔꯣ ꯁꯨꯗ꯭ꯔꯦ ꯇꯨꯝꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯨꯗ ꯅꯣꯡꯂꯦ ꯈꯣꯡꯉꯦ ꯈꯣꯡꯉꯦ ꯅꯣꯡ ꯀꯧ ꯈꯣꯡꯉꯦ ꯇꯜꯂꯦꯗ ꯍꯦꯛꯇ ꯅꯣꯡꯁꯤꯅ ꯈꯣꯡꯉꯒ ꯂꯥꯛꯄ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯇꯜꯂꯦ ꯍꯥꯏꯕ ꯀꯩꯅꯣ ꯅꯣꯡꯁꯤꯗ ꯇꯧꯔꯤ ꯃꯆꯥ ꯍꯟꯗꯛ ꯅꯪ ꯑꯦ ꯅꯍꯥꯟ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯁꯤꯗꯒꯤ ꯂꯧꯊꯣꯛ ꯇꯧꯔꯃꯤꯅꯤ ꯃꯥꯅ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯑꯁꯤ ꯂꯧꯊꯣꯛꯀꯗꯤ ꯐꯖꯒꯗ꯭ꯔ ꯑꯩꯒꯤ ꯆꯨꯝꯅꯤꯁꯦ ꯑꯌꯥ ꯆꯥꯛ ꯊꯣꯏꯕꯤꯅ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯁꯤꯗꯤ ꯑꯩꯅ ꯊꯣꯏꯕꯤ ꯅꯪꯒ ꯇꯤꯟꯅꯔꯣꯏ ꯆꯠꯂꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯃꯃꯥꯅ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯗꯤ ꯀꯩꯗꯧꯔꯦ ꯑꯩꯅ ꯍꯥꯏꯕ ꯍꯥꯏꯕꯅꯣ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯑꯩ ꯑꯩꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯅꯉꯣꯟꯗ ꯉꯥꯏꯔꯤꯕ ꯁꯇꯔꯗꯦ ꯍꯧꯒꯠꯂꯣ ꯌꯦꯡꯒꯦ ꯂꯩꯔꯦ ꯑꯩ ꯁꯝꯅ ꯆꯥꯎꯔꯅꯤ ꯑꯗꯨꯃꯥꯏꯅ ꯀꯄꯤꯁꯅ ꯇꯧꯔꯗꯤ ꯋꯥꯔꯤꯗꯣ ꯆꯠꯂꯣ ꯑꯩꯒꯤꯁꯦ ꯅꯪ ꯆꯤꯟ ꯆꯤꯟꯗꯅ ꯗꯥꯕꯨꯡ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯩ ꯄꯤꯔꯣ ꯏꯟꯖꯥꯡꯅ ꯄꯤꯔꯣ ꯗꯥꯕꯨꯡꯁꯦ ꯏꯟꯖꯥꯡꯅ ꯄꯤꯔꯣ ꯃꯃꯥ ꯁꯥꯎꯔꯗꯤ ꯊꯥꯏꯅꯒꯤ ꯐꯖꯅ ꯁꯥꯎꯔꯦ ꯍꯦꯔꯣ ꯂꯝ ꯑꯃꯔꯖꯤꯠ ꯍꯦꯜꯂꯤ ꯃꯥꯟꯒꯦ ꯌꯥꯝꯅ ꯇꯧꯋꯤꯅꯦ ꯄꯤꯔꯛꯑꯣꯕ ꯗꯥꯕꯨꯡꯁꯦ ꯊꯥꯏꯅꯒꯤ ꯍꯦꯔꯣ ꯑꯃꯔꯖꯤꯠ ꯃꯥꯟꯒꯦ ꯇꯧꯋꯤꯅꯦ ꯀꯥꯏꯅꯦ ꯑꯁꯦꯡꯕꯩꯔꯣ ꯑꯩꯁꯦ ꯖꯥꯠꯇꯗꯤ ꯍꯤꯔꯣ ꯄꯨꯝꯅꯃꯛ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯈꯪꯗꯦ ꯑꯩꯁꯦ ꯀꯩꯅꯣꯗꯤ ꯑꯩꯁꯦ ꯃꯜꯇꯤ ꯀꯂꯔ ꯍꯤꯔꯣꯅꯤꯅꯦ ꯑꯩꯁꯦ ꯃꯜꯇꯤ ꯀꯂꯔ ꯍꯤꯔꯣ ꯄꯨꯝꯅꯃꯛ ꯌꯦꯡꯉꯨꯗ ꯄꯨꯔꯥ ꯊꯥꯏꯅꯒꯤ ꯃꯣꯅꯥꯂꯤꯁꯥ ꯍꯥꯏꯕ ꯑꯥꯔꯠ ꯑꯃꯒ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯁꯦ ꯑꯃꯅ ꯑꯃꯔꯖꯤꯠ ꯃꯥꯜꯂꯦ ꯑꯃꯅ ꯒꯣꯀꯨꯜ ꯃꯥꯜꯂꯦ ꯑꯃꯅ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯜꯂꯦ ꯀꯥꯇꯨ ꯃꯥꯜꯂꯤꯕꯨ ꯀꯥꯏꯀꯨ ꯍꯥꯏꯕꯅꯦ ꯃꯥꯜꯂꯤꯕ ꯍꯥꯏꯕꯅꯦ ꯑꯃꯔꯖꯤꯠ ꯃꯥꯜꯂꯤꯕ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯄ꯭ꯔꯤꯇꯝ ꯃꯥꯜꯂꯤꯕ ꯍꯥꯏꯕꯅꯦ ꯑꯗꯩꯗꯤ ꯗꯌꯥ ꯃꯥꯜꯂꯤꯕ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯄꯨꯝꯅꯃꯛ ꯃꯥꯜꯂꯦ ꯑꯩꯁꯦ ꯃꯃꯥ ꯁꯥꯎꯔꯅꯤ ꯑꯩꯅꯒ ꯇꯤꯟꯅꯔꯔꯣꯏ ꯍꯥꯞꯄ ꯌꯥꯔꯣꯏ ꯇꯦꯜꯍꯩꯕꯗꯨ ꯀꯨꯏꯔꯦꯅ ꯎꯗꯕ ꯇꯦꯜꯍꯩꯕꯗꯨ ꯂꯥꯛꯇ꯭ꯔꯤ ꯂꯩꯕ ꯕꯣꯠꯅꯤꯕ ꯂꯥꯛꯇ꯭ꯔꯦ ꯃꯥ आर के अमरजीत तो है उखी अमरजीत मानबो सिंबगी ꯑꯩꯈꯣꯏꯗ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏꯌꯦ ꯑꯃꯔꯖꯤꯠ ꯃꯥꯜꯂꯦ ꯍꯥꯏꯕꯤꯔꯝꯃꯕꯅꯤꯅ नौजगनो थोइबी ꯃꯇꯣꯝꯇ आर्ट एंड ꯐꯖꯗꯣꯏꯅꯦꯕ क्राफ्ट ꯑꯩꯁꯤꯕꯨ ꯑꯁꯦꯡꯕꯀꯤ ꯃꯥꯟꯕꯖꯥꯠꯂꯣ ꯀꯥꯏ ꯅꯠꯇ꯭ꯔꯥ ꯎꯜꯇꯥ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ अमरजीत मालनगे इबेमा नंसिबु सुबदा ꯉꯥꯡꯅꯩꯁꯦ ꯀꯔꯤꯒꯤꯅꯣ लाइसोंग ꯉꯥꯏꯈꯣ सुष्मिता ꯃꯃꯥ ꯊꯤꯒꯦ देवी हाय हेलो सुष्मिता वेलकम ꯏꯆꯥ वेलकम ꯊꯣꯏꯕꯤ ꯉꯥꯏꯈो एलबी द ꯑꯩ लाक्टिबे दम ꯌꯥꯝ जानी गाय द ꯁꯥꯎꯅꯤꯡꯉꯦ थागा ꯑꯩ तरी ꯐꯤꯁꯨ नमाना ꯍꯥꯞꯄꯦꯕ चासे के जो नोय के नोय से लाइक के बनोय तोइसे नोय तोइसे के देनो ꯃꯥꯁꯤ ꯂꯧꯊꯣꯔꯛꯏꯕ ꯅꯞꯀꯦ ꯇꯧꯕ ꯑꯍꯥꯡꯕꯗꯣ ꯊꯤꯕꯪꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯂꯝꯍꯦꯟ ꯈꯖꯥꯏ हे ꯌꯥꯝ नुआला ꯁꯥꯟꯅꯩ थीरो करीनो खंदीने लाइक थारगा फी होमेना थीना लेरी लवी करीनो खंदीने सुम जेक लगा सुम मालक हाय गुम ꯑꯩ अदना ꯋꯥꯟꯊꯗꯣꯏ हाय नेने से हम फसे ये नेने तो फसे से काका नहीं फसे दबरा ꯅꯦꯅꯦꯁꯦ ꯏꯆꯥꯅꯨꯄꯤꯅ ꯆꯥꯊꯣꯛꯅ ꯂꯣꯏꯔꯦ करी मम्मा बता ही का कहना रोहे नो बानी इन में जानी से जब लाइफ फसे लगा इने का फिर पारा मुए नहीं तो ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯝ ꯂꯝꯍꯦꯜꯂꯦ ꯍꯥꯏꯕ ꯁꯦꯡꯅ नोई की वीडियो तुम ये थैंक यू सो मच ꯊꯦꯡꯀ꯭ꯌꯨ सुष्मिता ꯀꯅꯥꯅꯣ ये बियो सपोर्ट तो बियो थैंक यू सो मच ꯁꯨꯁꯃꯤꯇꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯨꯁꯃꯤꯇꯥ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯂꯥꯎꯅꯕꯗ ꯑꯩ ꯃꯤ ꯆꯪꯉꯛꯄ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯂꯥꯎꯅꯕ ꯈꯪꯗꯦ ꯃꯃꯥ ꯐꯪꯉꯔꯣꯏ ꯑꯩꯅꯦ ꯅꯪ ꯐꯨꯖꯟꯗꯧꯔꯕꯅꯤ होय होय ꯅꯃꯥꯏꯗꯨꯗ काकासु फजइये ꯑꯅꯤꯁꯦ ꯉꯥꯎꯔꯤꯔꯣ ꯗꯥꯕꯨꯡ ꯈꯪꯗꯦ ꯉꯥꯎꯔꯤꯔ ꯉꯥꯎꯁꯟꯅꯔꯤꯔ ꯑꯅꯤꯁꯦ ꯀꯩꯗꯧꯅꯦ ꯉꯥꯜꯂꯒ ꯕꯤꯗꯤꯕꯨ ꯅꯝꯈꯠꯅꯔꯛꯄꯅꯦ ꯍꯤꯛꯄꯨ ꯀꯥꯏꯅꯔꯛꯄꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯅꯨꯡꯗꯥꯡꯁꯤꯒ ꯃꯣꯏꯕꯥꯅꯤ ꯆꯦꯜꯂꯤꯃꯤꯗ ꯍꯥꯏꯕ ꯀꯥꯎꯔꯦꯕ ꯀꯥꯎꯗꯦ ꯊꯤ ꯀꯥꯏꯅꯕꯒ ꯍꯥꯏꯖꯤꯜꯂꯤ ꯅꯪꯁꯨ ꯀꯩꯅꯣꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯈꯛꯇ ꯀꯥꯏꯅꯗꯣꯏꯅꯤ ꯄꯥꯔꯣꯁꯦ ꯅꯦꯅꯦ ꯋꯥꯅꯋꯥꯏ ꯑꯣꯏꯗꯣꯔꯦ ꯑꯩ ꯅꯥꯎꯔꯦꯟ ꯄꯨꯡ ꯀꯌꯥꯗꯅꯣ ꯊꯣꯡꯗꯩ ꯅꯥꯎꯔꯦꯟ ꯊꯣꯡꯗꯩ ꯌꯥꯝ ꯅꯛ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯎꯔꯦꯟ ꯊꯣꯡꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯁꯪꯒꯗꯤ ꯅꯛꯑꯦꯗꯅꯀꯣ ꯎꯀꯨꯗ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯩꯈꯣꯏ ꯏꯀꯨꯔꯥꯁꯤꯡ ꯂꯩ ꯇꯧꯒꯅꯨ ꯃꯤ ꯅꯪꯕꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯥꯎꯔꯦꯟ ꯊꯣꯡꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯍꯥꯟꯅ ꯋꯥꯛꯀꯤꯡ ꯌꯥꯝ ꯆꯠꯂꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯅꯤꯄꯨꯔꯗ ꯀꯨꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯁꯥꯃꯨꯁꯪ ꯎꯀꯨꯗ ꯂꯩꯔꯝꯃꯦꯕꯀꯣ ꯕꯣꯜ ꯂꯝꯄꯥꯛꯇꯣ ꯑꯗꯨꯒꯤ ꯂꯩꯔꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯤ ꯃꯥꯏ ꯄꯦꯃ ꯑꯃ ꯆꯪꯉꯦꯅ ꯑꯥꯔ ꯌꯨ ꯀꯨꯀꯤ ꯀꯥꯏꯅ ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯀꯨꯀꯤ ꯃꯥꯜꯂꯨꯔꯕꯣ ꯕꯤꯟꯗꯤꯗꯨꯒ ꯏꯅꯝꯃꯗꯤ ꯄꯨꯔꯥ ꯅꯣꯛꯊꯈ꯭ꯔꯦ ꯊꯣꯏꯕꯤꯆꯔꯥꯅ ꯋꯥꯔꯦ ꯊꯣꯏꯕꯤ ꯅꯣꯛꯄꯗ ꯑꯥꯔꯗꯦꯟ ꯅꯥꯏꯁ ꯇꯨ ꯁꯤ ꯅꯦꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯆꯨꯝꯅ ꯅꯦꯅꯦ ꯍꯣꯏꯗꯤ ꯀꯗꯥꯏꯒꯤꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯅꯦ ꯑꯗꯩꯗꯤ ꯆꯤꯟ ꯍꯥꯎꯀꯤ ꯅꯥꯔꯤꯎ ꯀꯨꯀꯤ ꯑꯗꯩ ꯄꯨꯁꯄꯥꯅꯒ ꯕच्चे ꯑꯩ
ꯊꯥꯖꯤꯟ ꯁꯧꯒꯠꯇꯅ ꯉꯁꯥꯏꯗꯤ LB ꯐꯖꯅ ꯌꯥꯎꯕ ꯐꯪꯗ꯭रे ihe Okay, Puspa, nang nasado fahanaba tawo. LB yaubana maru natibako. Nasado Dayde Laisom fahanaba Susmitana tawo. nene aisu LB sida yauba jadroi Yaye. yaye Kaya yaroidino. Lakpiri se layo phabane thank Wai you so much sanase awanungai dum wai sanase ko. Nauchana chin hau kip minai Thagi sanana nauchai Nobody jega jeno ni daina aiki Naucha kunda ko hao Laisom Susmita Devi noina leiriba mafamdo akhoi papagi yumne hai oh Ha. kasar se oh kasar gi na ro noi papa da Kasar kawai ko kasar ito ka no. dino Laisom Susmita noi papa kai rai dino Kasar kawai ko ito no Susmita. Daidi Puspa na itaigi comedy amta tage na ba pa namang sai da ure be ba ai ware exercise ka daw na ko ta na loy kre be mai pukas da ba Ay mai ha ka Dai sa lai som na ai happy o please hai o LB join daw ba hai ra LB se ke no ka ki ma mi se lai som Susmita dra kai no lai na da ya roi ID number lai na da ya roi phone number lai na da ya roi aduga ke no phagi chimba ke no khara lai next mathang ke no da try daw se yae Next LB da. next LB da ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯅꯨꯞ ꯈꯨꯃꯟ ꯑꯅꯨꯞꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗ ꯆꯪꯉꯣ ꯑꯗꯨꯒ ꯃꯦꯁꯦꯟꯖꯔꯗ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯑꯗꯩꯗꯤ ꯅꯥꯎꯆꯥꯅ ꯍꯥ ꯍꯥ ꯊꯣꯏꯕꯤꯆꯅꯥꯅ ꯍꯥ ꯅꯠꯇꯦ ꯇꯥꯗ꯭ꯔꯣ ꯅꯪ ꯃꯤꯅ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯁꯨꯁꯃꯤꯇꯥꯅ ꯑꯗꯣ ꯑꯩ काउग्रेबा अखोई पपादो सु लैत्रे ओहो ओके ओके हापो वाला सुन सुन हापो ओके 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 सूरज सिनामना हाय निने कका आई खंगिबो केबा सब्सक्राइबर ने है Khangiye. Thank you, कुइरे thank you. लाकबा ꯑꯩꯈꯣꯏꯒꯤ LB दैदी ꯂꯥꯛꯈꯤꯕꯒꯤ thank विश्वजित you. सिंहना कहबा नोई चैनल से याम नुंगाइए Thank you. ꯑꯗꯨꯗꯩꯗꯤ Mayam support ꯇꯧꯕꯤꯌꯨꯀꯣ. ꯂꯥꯏꯁꯣꯟꯁꯤꯗꯅꯦ ꯀꯀꯥ ꯅꯣꯏꯒꯤ ID ꯅꯣꯏꯒꯤ ꯅꯣꯏ Ware ID haiba ai ꯄꯥꯏꯕ꯭ꯔꯣ bema. Tapakdan asong sum sa umana ai tapakdan family wai haiba. ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯗ ꯀꯩꯅꯣ ꯐꯣꯂꯣ ꯇꯧꯁꯜꯂꯛꯑꯣ Malagi. ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯁꯜꯂꯛꯑꯣ Duga hitan makai to ꯁꯨꯁꯃꯤꯇꯥ na. Wai bidam na. इंस्टा अदुम चंगोको सूरज सिनामना कहबा नेने कका बिंदाबोन चटप यारोइको पुष्पाना कहबा कईनो SMS पादब खरा यावरे कानग्रे कईनो नंगी रोइसे चे अनुसे ngasi कहबा चलकपगी लैकाई मीना जेंगबा लाकपगी इकाईबगी लैबदो माले है चले नौना चलेगा लैबगी आइमा Nang sini bema za ni halat to ise. हंदक मरक यामना नुंगाई नुंसी मंदना सनागी मथक्ता तंफा थिले लिंजेल इसेस नेने ककासे पुंग क्या तुमदोइनो अखोइसे ngataंगन पुंग अमा अनि दाइ तुमनी Dadi thenge tumba ai di tumdro bane LB leba ka tummane bako. Akoy dadi ka pung kya daga tumba daga kono khangde bai. No phadok su adum thabak khara komadi sum ngana dum tumme bako. Aduga thabak yam chilladine pung ama ni taba yawi no ngan bau su badum yawi.
ꯍꯥꯏꯗꯤ ꯈꯪꯗꯦꯕ ꯑꯩꯁꯨ ꯄꯨꯡ ꯀꯌꯥ ꯆꯪꯉꯛꯄꯅꯣꯒ ꯃꯥ ꯆꯪꯉꯛꯄ ꯇꯨꯝꯕ ꯆꯪꯉꯛꯄꯒ ꯈꯪꯗꯦꯕ ꯑꯩꯁꯦ ꯆꯦꯜꯂꯛꯄꯒꯤ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯪꯕꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯏꯇꯩ ꯄꯨꯁꯄꯥ ꯄꯨꯁꯄꯥ ꯑꯩ ꯁꯥꯒꯤꯁꯦ ꯆꯦꯜꯂꯛꯄꯒꯤ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯀꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯨꯝ ꯊꯥꯗꯣꯛ ꯂꯥꯛꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯀꯩꯅꯣ ꯅꯋꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯁꯨ ꯑꯋꯥꯕ ꯀꯥꯎꯗ꯭ꯔꯤꯕ ꯏꯋꯥ ꯑꯣꯏꯔꯁꯨ ꯅꯪꯁꯨ ꯃꯤꯒꯤ ꯃꯆꯥꯅꯤ ꯃꯤ ꯅꯪꯕꯣ 4/3 ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯗꯣꯏꯅꯤ ꯁꯔꯨꯛ ꯃꯔꯤꯒꯤ ꯁꯔꯨꯛ ꯑꯃꯅ ꯅꯌꯨꯝꯗ ꯂꯩꯔꯦꯗꯅ ꯁꯔꯨꯛ ꯑꯍꯨꯝꯁꯦ ꯑꯩꯅ ꯊꯥꯛꯇꯣꯔꯤꯃꯤ ꯅꯪꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯅꯨꯡꯉꯥꯏ ꯊꯝꯕꯤꯒꯗꯕꯅꯦ ꯑꯩ ꯋꯥꯅꯒ ꯂꯩꯕ ꯉꯝꯖꯔꯣꯏꯀꯣ ꯅꯈꯨꯠꯇ ꯍꯥꯝꯅ ꯄꯤꯖꯗꯣꯏꯅꯤ ꯅꯣꯡꯃꯗ ꯅꯈꯨꯠꯇ ꯍꯥꯝꯗꯅ ꯄꯤꯖꯕ ꯑꯝꯇ ꯌꯥꯎꯔꯣꯏ ꯅꯨꯡꯇꯤꯒꯤ ꯅꯈꯨꯠꯇ ꯍꯥꯝ ꯄꯤꯖꯗꯣꯔꯤꯃꯤꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯍꯥꯏꯕ ꯌꯥꯁꯦ ꯂꯧꯔꯝꯗꯥꯏ ꯇꯦꯅꯋꯥ ꯃꯥꯟꯕꯤ ꯈꯟꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯀꯥꯏꯗꯣ ꯑꯣꯏꯗꯣꯏꯖꯥꯠꯂ ꯑꯩꯁꯤꯕꯣ ꯂꯧꯔꯝꯗꯥꯏꯗꯁꯨ ꯇꯦꯅꯋꯥꯁꯨ ꯃꯥꯟꯗꯦ ꯈꯥꯏꯅꯔꯝꯗꯥꯏꯗꯁꯨ ꯖꯨꯡꯁꯨ ꯃꯥꯟꯗꯦ ꯅꯪꯁꯦ ꯍꯪꯀꯣꯛ ꯃꯥꯜꯂꯦ ꯍꯪꯀꯣꯛ ꯁꯤꯔꯦꯗ ꯗꯥꯏꯂꯣꯒꯀ ꯇꯧꯊꯔꯒ ꯑꯗꯩꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖꯇꯣ ꯅꯣꯛꯄꯗ ꯄꯨꯛ ꯅꯥꯔꯦ ꯑꯕꯨꯡꯉꯣꯒ ꯇꯧꯕꯗꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖꯇꯣ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯒ ꯈꯪꯗꯦꯕꯀꯣ ꯀꯔꯤ ꯆꯦꯂꯦꯟꯖꯅꯁꯨ ꯈꯪꯗꯕ ꯀꯨꯏꯔꯕꯅꯦꯕ ꯀꯃꯥꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩꯈꯣꯏꯗ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯋꯤꯁꯄꯔ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯋꯤꯁꯄꯔ ꯍꯥꯏꯕ ꯆꯦꯂꯦꯟꯖꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦ ꯄꯪꯕꯗ ꯑꯩꯈꯣꯏ ꯌꯨꯇꯨꯕꯔ ꯑꯣꯏꯔꯁꯦ ꯄꯪꯉꯤꯗꯦ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯂꯥꯏꯕꯛꯁꯤꯒꯅꯦ ꯈꯨꯄꯥꯛ ꯉꯥꯛꯇ ꯆꯥꯒꯗꯕꯅꯤ ꯂꯤꯡꯖꯦꯜꯅ ꯑꯁꯦꯡꯕꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯅꯕꯨ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯜꯂꯦ ꯁꯨꯗꯁꯅꯥꯅ ꯑꯗꯣ ꯅꯦꯅꯦ ꯍꯌꯦꯡꯁꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯣ ꯍꯌꯦꯡꯁꯦ ꯀꯩ ꯂꯩꯒꯦꯅꯦꯅꯦ ꯈꯪꯗꯤꯌꯦ ꯁꯨꯔꯖ ꯀꯩ ꯂꯩꯔꯦ ꯑꯗꯩꯗꯤ ꯅꯥꯎꯆꯥꯅ 50Kꯁꯦ ꯌꯥꯝ ꯊꯨꯅ ꯌꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯅꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯅꯥꯎꯆꯥ 20K ꯉꯥꯏꯕꯗꯐꯥꯎꯗ ꯕꯤꯟꯗꯥꯕꯣꯟ ꯌꯧꯗꯣꯔꯦ 50K ꯉꯥꯏꯕꯗꯗꯤ ꯂꯣꯏꯔꯦꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯣꯕꯀꯣ ꯄꯨꯁꯄꯥꯅꯒ ꯑꯩ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯉꯝꯃꯔꯣꯏꯗ ꯌꯥꯡꯅ ꯒ꯭ꯔꯣ ꯇꯧꯔꯤꯁꯦ ꯑꯣꯏꯅꯕꯒꯤ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯊꯣꯏꯕꯤꯆꯅꯥ ꯏꯃꯥ ꯃꯃꯥ ꯃꯆꯥꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯌꯦꯡꯉꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯤꯖꯅꯤ ꯑꯦꯜꯕꯤꯖꯦ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯨꯈꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩꯒꯔ ꯑꯃꯅ ꯑꯋꯥꯡꯣꯟ ꯑꯃꯅ ꯈꯥꯋꯣꯟ ꯑꯃꯅ ꯑꯃꯨꯛ ꯃꯔꯥꯏꯕꯛꯇ ꯃꯈꯣꯡ ꯊꯥꯡꯒꯠ ꯑꯃꯅ ꯁꯨꯃꯥꯡ ꯊꯥꯡꯒꯠ ꯑꯩꯈꯣꯏ ꯇꯧꯗꯅ ꯏꯆꯥꯇꯣꯝꯕꯤꯁꯦ ꯑꯩ ꯌꯥꯝ ꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯗꯥꯁꯨ ꯅꯤꯡꯉꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯅꯤꯉꯣꯟꯅ ꯃꯄꯥꯗ ꯍꯦꯟꯅ ꯅꯤꯡꯉꯦ ꯍꯥꯏꯅꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯨ ꯃꯥꯅ ꯌꯥꯝ ꯅꯤꯡꯉꯒꯁꯨꯅꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗꯅ ꯈꯔ ꯅꯞꯄ ꯍꯦꯜꯂꯦꯕ ꯃꯃꯥꯅꯤꯗꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯔꯝꯗꯥꯏꯗꯅ ꯃꯄꯥ ꯌꯥꯝ ꯅꯤꯡꯉꯦꯕ ꯆꯥꯔꯝꯗꯥꯏ ꯊꯛꯑꯝꯗꯥꯏꯗ ꯃꯄꯥ ꯌꯥꯝ ꯅꯤꯡꯉꯦꯕ ꯀꯩꯅꯣꯗꯤ ꯃꯃꯥꯁꯤꯅꯗꯤ ꯄꯤꯖꯗꯦꯕ ꯑꯃꯨꯛ ꯑꯩꯗꯤ ꯑꯆꯥꯄꯣꯠ ꯀꯩꯀꯥꯁꯦ ꯂꯩꯅ ꯁꯨꯡ ꯄꯤꯖꯗꯦꯕ ꯃꯆꯥꯁꯦ ꯑꯗ ꯆꯥꯔꯝꯗꯥꯏꯗ ꯃꯃꯥꯁꯦ ꯁꯨꯡ ꯅꯨꯡꯁꯤꯔꯕ ꯆꯥꯔꯝꯗꯥꯏꯗꯅ ꯃꯄꯥꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯐꯦꯁꯔ ꯋꯥꯔꯥ ꯇꯧꯔꯒꯅꯦ ꯄꯥꯄꯥ ꯑꯩꯗꯤꯅꯦ ꯑꯗꯨ ꯂꯩꯔꯛꯑꯣ ꯂꯩꯕꯤꯔꯝꯕ ꯃꯃꯥꯁꯦ ꯌꯥꯕ ꯅꯠꯇꯦꯗ ꯃꯆꯥꯅ ꯑꯗꯨꯝ ꯍꯦꯟꯕꯖꯥꯠꯅꯤ ꯁꯨꯔꯖꯁꯅꯥꯅ ꯍꯌꯦꯡꯁꯦ ꯕꯨꯕꯣꯟꯅꯤꯅꯦ ꯍꯟꯗꯛꯇꯤ ꯑꯣ ꯍꯌꯦꯡꯁꯦ ꯕꯣꯜ ꯑꯣꯏꯕꯣꯔꯥ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯑꯩꯗꯤ ꯕꯨꯕꯣꯟ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯠꯅꯤꯡꯉꯦ ꯍꯟꯗꯛꯀꯤ ꯕꯨꯕꯣꯟꯁꯦ ꯍꯌꯦꯡ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯕꯨꯕꯣꯟꯒ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯦ ꯀꯣꯛ ꯑꯝꯗ ꯂꯩꯔꯦ ꯍꯥꯏꯁꯤꯅꯤ ꯗꯤꯟꯗꯥꯗꯤ ꯐꯠꯇꯦꯀꯣ ꯕꯨꯕꯣꯟ ꯀꯥꯗꯣꯏꯁꯦ ꯗꯤꯟꯗꯥꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯟꯗꯛꯁꯤꯁꯨ ꯍꯟꯗꯛꯁꯨ ꯗꯤꯟꯗꯥ ꯌꯥꯝ ꯐꯠꯇꯦꯀꯣ ꯃꯑꯣꯡ ꯆꯥꯗꯦ ꯗꯤꯟꯗꯥ ꯍꯌꯦꯡꯁꯦ ꯕꯨꯕꯣꯟ ꯑꯣꯏꯔꯕꯣꯔꯦ ꯗꯤꯟꯗꯥ ꯐꯠꯇꯕꯗ ꯕꯨꯕꯣꯟ ꯀꯥꯕꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯍꯥꯎ ꯍꯣꯖꯥꯏꯒꯤ ꯃꯤꯗꯤ ꯂꯥꯛꯏ ꯍꯥꯏꯔꯤ ꯕꯨꯕꯣꯟ ꯀꯥꯕ ꯀꯥꯏꯗ ꯉꯁꯥꯏꯒꯤꯗꯣ ꯆꯤꯡꯕ ꯂꯩꯀꯥꯏꯒꯤꯗꯣ ꯕꯨꯕꯣꯟ ꯀꯥꯗꯣꯏꯅꯤ ꯍꯥꯏ ꯊꯣꯏꯕꯤꯆꯟꯅ ꯃꯆꯥ ꯅꯤꯡꯉꯣꯜꯁꯦ ꯑꯁꯦꯡꯕ ꯃꯄꯥꯅ ꯍꯦꯟꯅ ꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯑꯌꯨꯁꯤꯗꯤ ꯑꯣꯟꯅꯔꯦ ꯃꯃꯥꯗ ꯌꯥꯝ ꯅꯤꯡꯖꯩꯌꯦ ꯃꯃꯥꯅꯦ ꯍꯥꯏꯗꯤ ꯂꯣꯏꯔꯕ ꯅꯨꯡꯉꯥꯏꯔꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯩꯅꯣ ꯕꯨꯕꯣꯟ ꯍꯥꯏꯁꯦ ꯅꯥꯎꯆꯥ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯕꯨꯕꯣꯟ ꯍꯥꯏꯅ ꯆꯤꯡ ꯑꯃ ꯀꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯏꯗꯅꯀꯣ ꯊꯥꯡꯖꯤꯡ ꯆꯤꯡꯈꯩ ꯀꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯕꯨꯕꯣꯟ ꯍꯥꯏꯅ ꯌꯥꯝ ꯆꯥꯎꯕ ꯆꯤꯡ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯝ ꯄꯨꯖꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤꯒꯤ ꯑꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯗ ꯀꯥꯕꯩꯅꯦ
1 hour 하라가 1 hour 아정네 헬레시디 그만 또 봐. 오늘 헬라고 이제 헨그레 그래서 미안해 1 hour가 minutes 9 minutes 헬 10 minutes 버렸니? 아. 어음락 수거더니 한달 까라디 오 Maya melbi silo sila siro. ꯆꯠꯂꯔꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯀꯩꯅꯣꯅꯦ ꯁꯨꯔꯖ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕ ꯕꯨꯕꯣꯟꯁꯦ ꯑꯩ ꯇꯣꯇꯦꯜ ꯍꯟꯗꯛꯁꯦ ꯕꯨꯕꯣꯟꯁꯦ ꯇꯥꯡ ꯑꯗꯨ ꯍꯟꯗꯛ ꯃꯥꯔꯆ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜꯅꯦꯅ. ꯆꯍꯤꯒꯤꯗꯤ ꯃꯥꯔꯆꯇ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯦꯄ꯭ꯔꯤꯜꯗ ꯑꯣꯏ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ. Maya melbi silo sila siro. ꯍꯌꯦꯡꯗꯤ ꯁꯕꯦꯟꯅꯤꯀꯣ ꯍꯣꯏ. ꯑꯗꯨ ꯆꯨꯝꯃꯤꯅꯦ ꯕꯨꯕꯣꯟꯅꯤꯅꯦ ꯑꯩ ꯑꯩ ꯁꯟꯗꯦ. ꯑꯩꯈꯣꯏ ꯅꯍꯥꯟꯗꯒ ꯍꯥꯏꯅꯔꯤꯕ ꯕꯨꯕꯣꯟ ꯀꯥꯁꯤ ꯀꯩꯅꯣ ꯁꯨꯄ꯭ꯔꯤꯌꯥꯒ ꯇꯧꯅ ꯍꯥꯏꯅꯔꯤꯗꯤ ꯅꯠꯇ꯭ꯔꯥ ꯍꯟꯗꯛꯁꯦ ꯏꯁꯣꯔꯅꯁꯨ ꯑꯝꯇ ꯅꯤꯡꯁꯤꯡꯍꯟꯗ꯭ꯔꯦ. ꯅꯤꯡꯁꯤꯡꯍꯟꯗ꯭ꯔꯦ ꯍꯥꯏꯕ ꯏꯁꯣꯔꯅꯁꯨ. ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯗꯤꯡꯁꯤꯗꯁꯨ. ꯊꯕꯛꯁꯨ ꯆꯤꯜꯂꯦ ꯉꯝꯁꯨ ꯉꯝꯃꯣꯏꯗ ꯍꯟꯗꯛꯇꯤ ꯀꯥꯕꯁꯨ ꯏꯁꯩ ꯑꯃꯨꯛ ꯁꯛꯅꯤꯡꯉꯦ ꯂꯥ 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 ꯑꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ. ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯎꯅꯁꯤꯀꯣ. ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝ 1 hour ꯑꯗꯨꯝ ꯍꯦꯜꯂꯦꯕꯀꯣ. ꯃꯥꯏꯁꯦ ꯍꯀꯥꯁꯦ ꯀꯩꯒꯤꯅꯣ ꯃꯥꯏ ꯍꯀꯥꯁꯦ ꯀꯩ ꯇꯧꯔꯒꯦ ꯁꯤꯕꯣ ꯈꯣꯠꯅꯤꯡꯕꯅ ꯂꯣꯏꯔꯦꯀꯣ ꯈꯣꯠꯄꯅꯤꯅꯦ ꯃꯥꯏꯁꯦ ꯈꯨꯠꯇꯂꯗꯤ ꯐꯖꯔꯅꯤꯅꯦ. ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯦ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ. ꯅꯥꯏꯌꯦ. ꯍꯨꯏꯁꯦ ꯈꯣꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯂꯣꯏꯔꯦ. ꯍꯨꯔꯥꯟꯕ ꯂꯥꯛꯑ ꯃꯥꯜꯂꯦ ꯃꯌꯥꯝ ꯍꯨꯔꯥꯟꯕ ꯌꯦꯡꯖꯔꯨꯒꯦ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯤ. ꯏꯃꯥ ꯍꯥꯏꯅꯨꯗ ꯀꯤꯖꯩ. Bye bye, good night. Bye bye, bye bye, good night. Bye bye. Bye ma'am. Sila siko. Da, bye bye terus niyan. Bye terus. Bye bye, good night. Next Saturday da muna resiko. मैं तुझे छोड़ के कहाँ जाऊंगा टेमेंग बाय 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 बाय